Matam madu haukrei mathangin nongali khulgi miyam punamak laibungda loinamak tinduna mangkhriba thang adugi matangda makhoi wari sanari matam aduda halamana sana konungdagi hairakliba wafam madunadi tamba makhoina ha mangana thang adu huranba oigani adana hairi kana kana bo riba jano adugi sumathakta thang adu yamna sathiba yamna kiningai oiraba thang ni suhairi karigumbada thang adugi matengna phatraba layama hairi madu kauthokhrabadi khul laikai asi awa phamda tagani suhairi kamdau sige aduga sana kunungdakisu amaibi singna khul laikai asida leiba amaibi sing kaukhattuna thang adugi maramda hanglu haina su habirakibani aduna aikoi khul laikai asida kana amaibi leibano haibatu amuktang thidukle hairaga amuktang kaukhatpana phagadra khaliye ahal adugi wa adu tabada laibung adugi secretary na selungbana su haibiri aina sum khanbada mayamna su adumak jibon ngangnariba amaibi kundalesi aidi yamna stingnajai mangonda amuktang ihang pahong tawrabadi khangadra haidana khanjariye wa adu tabada naha amana aina su khalaklibase kuirabani amuktang di mangonda hange khandana lereklibani ado ngasi mayam tillingai asida kanano khara chattuna amuktang kawalluraga ihang pahongbadi phai wa adu tabada ahal amana mu ngaikho mahak matomtang kawkhatlabadi yamna lana lawna khibasu mayai aduna khundonda leiba amaiba kulla chandra amadi atai amaiba singsu loina ma kawkhatsi aduga hayeng ase karaktaba yade ayukta meeting tawgani haiduna makhoida su pau pi khrasi handaki matang se layan loba yaroidori adumna hairakpadutta makhoi mayamdagi khwaidagi ahal loiraba laikai aduta matam sangna silungbu oina purbiramlaba ahal lamana aina sum khanbada aikhoigi mangkhriba thang adu tamba mangana mating pangle hairaga thang adu amaiba amada yonthokpra natra hairagana pithokpra madi sodina tawramgani wa adu tabda selungbana ado ipan di matam sangna koina laibung asibu panabiduna selungbu ama oina lebiraklabani aduna thang adugi matik mayai amati karamna thang adu phangkibano haibna singba wari wakhongdu khara mayamda tambiyudo tabiyu leminariba aigi marup singsu loina makhanglabani adubu mayamgi mahut sillaraga aina khangjaba kharadang mayamda mitnakong oina ba paudam jage mama ngaida yamna haiba aphauba amaiba ama leikai khulasida leirami hairiba leikai khulasida leiriba amaiba se yamna matik haige haibabu mahana sanataba amadi mahana ngamdaba amata leiti khulgi lai weriba ibindo wanibu mahakna sijinnabasung ngamlibani mahaki manakta yamna kallaba sathiraba lai kayama kauduna leikai asida awana kaya piramlibani ne maduda natana leikai thangnaba singdasu mahakna awaba piki matau adumna mahakna ot naiba tawrakpa aduda yamna haiba amaiba ama nekhi hairiba amaiba dudi matam matuta yamna naha oiri aikhoina hairiba leikai asida leiramba ibindo wanibu kauthokuna sanaba ngamba amaiba dudi yamna hal loira poni mana sanariba lai adu namthananabagidamak amadi leikai asida awana piribadu phananabagidamak aikhoina nekluriba amaiba aduda hankatcharubadagi amaiba abiduna yabibadagi mahakisa haijaba lai ama kauthoki tawgadabu mahakna kauthokaduriba lai asidi yamna matik mayai leiba sakok lai hariba lai aduni lai asibu kauthokke hairabadi mahaki khusu thanglenadu mangonda katkadabani haibadi thang ama katkadabani katkadoriba thang ase isam chamba thang ama natti amaiba taraga taretna punna lewa mantra solaga aja puja chouba ma tawre hairaga lamtagi thangja ahanba numita
ꯁꯪꯒꯥꯔꯦ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕ 18 ꯊꯤꯈꯤ ꯑꯃꯥꯏꯕ 18 ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ 18ꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡꯗ ꯂꯥꯏ ꯀꯌꯥ ꯀꯧꯊꯣꯛꯇꯨꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯊꯧ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯝꯅ ꯊꯥꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯀꯣꯛ ꯂꯥꯏꯗ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯥꯀꯣꯛ ꯂꯥꯏꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯈꯣꯌꯨꯝ ꯂꯌꯥꯝ ꯆꯥꯇ꯭ꯔꯦꯠ 64 ꯂꯩꯕ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯁꯥꯀꯣꯛ ꯂꯥꯏꯗꯨ ꯃꯍꯟꯐꯝꯗ ꯍꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯠꯇꯨꯅ ꯀꯠꯇꯨꯅ ꯊꯝꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯗꯨ ꯂꯧꯁꯟꯈ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯕꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯟꯗꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯃꯥꯡꯂꯤꯕꯁꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯃꯟꯅ ꯌꯥꯝꯅ ꯄꯤꯔꯨꯕꯒꯤ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯗꯨ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯃꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯀꯞꯄ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯋꯥꯈꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯅ ꯋꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯉꯍꯥꯟꯋꯥꯏꯗ ꯁꯦꯂꯨꯡꯕ ꯑꯣꯏꯔꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯁꯦꯂꯨꯡꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯄꯟ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔꯗꯤ ꯈꯪꯖꯍꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯊꯥꯞꯄ ꯂꯝꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯕꯅꯤꯅ ꯊꯣꯏꯗꯣꯛꯅꯕꯨ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯍꯥꯏꯕꯗꯤ ꯈꯨꯜꯒꯤ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯒꯦ ꯇꯥꯎ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯥꯀꯣꯛ ꯂꯥꯏꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯔꯦꯗꯣ ꯃꯗꯨꯗꯒꯤꯗꯤ ꯁꯥꯀꯣꯛ ꯂꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯈꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯐꯨꯝꯐꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯆꯤꯡꯊꯛꯇ ꯃꯍꯥꯛꯄꯨ ꯀꯨ ꯆꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕꯗ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯁꯥꯀꯣꯛ ꯂꯥꯏꯅ ꯃꯍꯥꯛꯁꯤ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒꯗꯕ ꯑꯁꯤꯕꯅꯤ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯁꯤꯡꯅ ꯇꯥꯛꯄꯤ ꯑꯗꯨꯗꯤ ꯄꯟ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯄꯥꯅꯈꯤꯕ ꯑꯃꯥꯏꯕ ꯈꯨꯜ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯍꯩ ꯂꯥꯏ ꯑꯣꯏ ꯃꯤ ꯑꯣꯏ ꯇꯧꯏ ꯍꯥꯏꯅꯔꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅꯤꯗꯅ ꯃꯍꯥꯛꯅ ꯇꯥꯏꯅꯕꯤꯕꯗꯒꯤ ꯐꯈꯤꯕꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯣ ꯃꯍꯥꯛ ꯁꯦꯟꯅꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ 18 ꯑꯗꯨꯅ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯃꯅꯁꯨ ꯄꯥꯝꯕ ꯇꯧꯅꯔꯛꯄꯗꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯑꯣꯏꯅ ꯀꯠꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯕꯅꯤ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯕ ꯄꯣꯠꯅꯤꯗ ꯑꯗꯨꯕꯨ ꯃꯥꯏꯊꯤꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯅꯍꯥꯟꯋꯥꯏꯗ ꯁꯦꯂꯨꯡꯕ ꯑꯣꯏꯔꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯁꯦꯂꯨꯡꯕ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯅ ꯋꯥꯐꯝ ꯑꯃ ꯈꯟꯅꯔꯦ ꯃꯗꯨꯗꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯖꯅ ꯈꯪꯂꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯁꯣꯏꯗꯅ ꯊꯥꯡ ꯑꯗꯣ ꯍꯨꯔꯥꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤꯕ ꯑꯃꯥꯏꯕ 13 ꯃꯥꯒ ꯊꯥꯔꯒ 18 ꯃꯈꯣꯏꯁꯤꯡꯅ ꯊꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ 18ꯀꯤ ꯃꯅꯨꯡꯗ ꯑꯃꯅ ꯅꯠꯇ꯭ꯔꯅꯗꯤ ꯊꯥꯡ ꯑꯗꯣ ꯂꯧꯕꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯦꯂꯨꯡꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯀꯤꯠ ꯂꯥꯎꯅ ꯍꯦꯛ ꯅꯝꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ 18 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ 3 ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯈꯤꯗꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯗꯨꯝꯅ ꯒꯤꯠ ꯂꯥꯎꯅ ꯅꯝꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯌꯥꯔꯤꯕꯅꯤ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯂꯤꯕ ꯑꯃꯥꯏꯕꯁꯤꯡꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯃ
ꯃꯨꯠ ꯇꯥꯛꯅ ꯍꯥꯠꯇꯣꯛꯄꯗꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯂꯩꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯑꯁꯥ ꯄꯨꯝꯅꯃꯛ ꯐꯥꯊꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯀꯧꯈꯠꯂꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥ ꯈꯟꯅ ꯅꯩꯅꯕ ꯇꯧꯔꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯁꯨ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯕ ꯑꯗꯨꯗ ꯌꯥꯎꯔꯨꯔꯤꯕꯅꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯈꯟꯖꯩ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯂꯥꯌꯦꯡꯅꯕꯒꯤ ꯀꯧꯈꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯤꯡꯈꯣꯜ ꯁꯦꯡꯂꯨꯕꯗꯨꯅ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯄꯣꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯇꯧꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯨꯝꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗ ꯍꯪꯗꯕ ꯃꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯣ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯨ ꯏꯃꯨꯡꯗꯒ ꯆꯪꯗꯦ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯂꯧꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯄꯣꯏꯔꯩꯕꯨ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯀꯧꯔꯤ ꯄꯣꯏꯔꯩꯁꯨ ꯃꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯆꯦꯜꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯌꯨ ꯂꯥꯏꯕꯨꯡꯒꯤ ꯊꯥꯡ ꯑꯗꯨ ꯅꯈꯣꯏ ꯀꯅꯥ ꯆꯠꯇꯨꯅ ꯍꯨꯔꯥꯟꯕꯅꯣ ꯑꯗꯨꯒ ꯀꯅꯥꯒꯤꯗꯃꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯃꯗꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯅꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯗු ꯍꯨꯔꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯪꯂꯛꯂꯕꯗꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯍꯤꯡꯅ ꯐꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯇꯥꯈ꯭ꯔꯕꯅꯤ ꯀꯤꯗꯕ ꯇꯧꯒꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯊꯥꯡ ꯑꯗꯨ ꯅꯈꯣꯏ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯕꯗꯤ ꯏꯄꯥꯅ ꯈꯨꯜꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯒꯦ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯃꯄꯥꯅ ꯈꯪꯂꯕꯒꯨꯝ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯆꯠꯂꯤ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯥꯏꯗꯒꯤ ꯊꯥꯡꯅꯣ ꯑꯩꯒꯨꯝꯕꯅ ꯊꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯕ ꯅꯠꯇꯦꯗ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯊꯥꯡꯗꯨ ꯂꯧꯗꯣꯏꯅꯣ ꯑꯩꯗꯤ ꯊꯥꯡꯗꯨ ꯀꯩꯗꯧꯒꯗꯣꯔꯤꯕ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯅꯦ ꯅꯪꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯤꯡꯈꯣꯜ ꯁꯦꯡꯂꯨꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯏꯇꯣꯆꯥꯒꯤ ꯌꯨꯝꯗꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯝ ꯈꯔ ꯐꯪꯕ ꯃꯥꯜꯂꯦꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯌꯦꯡꯕ ꯆꯠꯂꯨꯕꯅꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯨꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯊꯥꯡ ꯃꯥꯡꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯄꯥꯕꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯌꯨꯝ ꯂꯩꯐꯝ ꯍꯪꯈꯤꯕꯗꯣ ꯃꯣꯏꯒꯤ ꯌꯨꯝ ꯂꯩꯐꯝꯐꯥꯎ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯂꯩꯐꯝ ꯑꯗꯣ ꯃꯄꯥꯗ ꯍꯪꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯂꯩꯐꯝ ꯍꯪꯂꯛꯂꯤꯕꯗꯣ ꯍꯪꯉꯛꯂꯝꯂꯣꯏ ꯋꯥꯐꯝ ꯑꯁꯤ ꯈꯟꯕꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗꯗꯤ ꯌꯥꯝꯅ ꯆꯤꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯥꯡ ꯑꯗꯨ ꯂꯧꯗꯕꯔꯅꯤ ꯀꯅꯥꯒꯨꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯇꯣꯛꯀꯗꯕꯅꯤ ꯅꯪ ꯊꯥꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯏꯕꯨꯡꯒ ꯊꯥꯡ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯈꯪꯗ꯭ꯔꯒ ꯀꯔꯤꯒꯤ ꯊꯥꯡ ꯃꯥꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯅ ꯁꯣ ꯑꯗꯨ ꯌꯥꯝꯅ ꯀꯟꯕꯅꯦ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯩ ꯅꯈꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯩꯀꯣ ꯑꯩ ꯅꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯀꯧꯔꯛꯎ ꯑꯩꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯌꯨ ꯐꯔꯦ ꯊꯕꯛ ꯇꯧꯍꯧꯔꯣ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯈꯜꯂꯤ ꯑꯩꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯦꯅ ꯍꯥꯏꯔꯣ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯔꯤꯅꯣꯗꯅ ꯍꯥꯏꯔꯛꯂꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯂꯣꯟꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯦꯡꯂꯨꯕꯗꯒꯤꯅꯦꯅ ꯍꯥꯏꯔꯣ ꯐꯖꯐꯝꯁꯤ ꯏꯔꯩ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯀꯧꯔꯒ ꯋꯥ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ
ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯪꯕꯗꯧꯅ ꯇꯧꯏ ꯑꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯣꯝꯅ ꯈꯜꯂꯒ ꯄꯣꯏꯔꯩꯗꯣ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯔꯤ ꯃꯁꯥꯗꯣ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯨꯒꯦ ꯈꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯃꯊꯪ ꯃꯈꯣꯏ ꯍꯧꯅꯔꯗꯨꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕ ꯑꯃꯗꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯒꯤꯔꯤꯒꯤ ꯇꯛꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯈꯣꯏꯗ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤꯕ ꯄꯣꯏꯔꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯈꯪꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯨꯁꯤ ꯑꯁ ꯑꯔꯦ ꯃꯄꯥꯒꯤꯅꯦ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯖꯔꯣꯏꯍꯦ ꯌꯥꯔꯦ ꯅꯥꯎꯆꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯄꯨ ꯑꯃꯥꯏꯕ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯟꯅ ꯀꯧꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣ ꯊꯣꯛꯂꯛꯀꯦ ꯂꯩꯔꯝꯃꯨ ꯍꯛꯆꯥꯡꯁꯤ ꯉꯝꯗꯗꯅ ꯑꯩ ꯍꯧꯒꯠꯇ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯄꯤꯒꯤ ꯃꯆꯥ ꯁꯥ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯉꯔꯥꯡ ꯁꯤꯔꯝꯗꯧꯔꯦꯗꯅ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯈꯣꯏ ꯈꯪꯂꯣꯏꯗ꯭ꯔꯗ ꯅꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣ ꯏꯄꯨ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯏꯄꯨꯁꯤꯕꯨ ꯂꯦꯞꯅ ꯅꯪ ꯃꯪꯕꯤꯔꯕ꯭ꯔꯣ ꯏꯌꯥ ꯀꯌꯥꯗ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯣ ꯌꯦꯡꯉꯨꯗꯣꯏꯁꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯄꯨ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯊꯥꯡ ꯃꯥꯡꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕꯁꯤ ꯈꯪꯅꯕꯒꯨꯝ ꯇꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯈꯪꯂꯒ ꯈꯪꯖꯔꯦꯗꯅ ꯅꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯕꯨ ꯑꯩꯅ ꯇꯧꯔꯨꯕ꯭ꯔꯣ ꯆꯠꯂꯨ ꯅꯈꯣꯏꯗ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯜꯂꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯗ ꯍꯥꯏꯔꯤꯁꯨ ꯆꯠꯂꯨ ꯌꯥ ꯊꯕꯛ ꯑꯗꯨꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯅꯈꯣꯏꯅ ꯐꯥꯔꯛꯂꯕꯁꯨ ꯅꯈꯣꯏ ꯑꯗꯨꯝ ꯐꯥꯖꯧ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯗ ꯄꯤꯔꯨꯕꯗꯒꯤ ꯑꯩꯕꯨ ꯉꯔꯥꯡ ꯀꯌꯥꯗ ꯊꯤꯅ ꯃꯍꯥꯛꯅ ꯂꯛꯅꯔꯝꯕ ꯈꯪꯂꯨꯗ꯭ꯔꯗ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯃꯁꯥ ꯑꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯅꯤ ꯂꯦꯟ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ ꯌꯨꯝ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒꯨꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯗ ꯑꯣꯏꯅ ꯍꯪꯉꯨꯁꯤ ꯃꯗꯨꯗ ꯅꯥꯎꯆꯥꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯈꯨꯟꯒꯤ ꯊꯥꯡ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅꯤꯗꯅꯅꯦ ꯀꯧꯕꯤꯂꯥ ꯃꯇꯣꯟꯗ ꯀꯥꯔ ꯂꯥꯎꯔꯅꯤꯀꯣ ꯑꯩ ꯂꯥꯎꯔ ꯆꯠꯂꯣ ꯇꯧꯔꯤꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯑꯋꯣꯏꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯃꯈꯣꯏ 5ꯗꯣ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯈꯨꯠꯇ ꯀꯣꯔꯤꯒꯤ ꯁꯥꯖꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏ 5 ꯑꯗꯣ ꯇꯞ ꯇꯥꯅ ꯐꯨꯊꯔꯒꯦ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5ꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯅꯈꯣꯏ ꯃꯊꯪ ꯂꯥꯛꯎ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯕꯨ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯍꯟꯕ ꯈꯪꯒꯅꯤꯗꯅ ꯅꯣꯏ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯁꯥꯖꯩ ꯑꯗꯣ ꯍꯨꯏꯁ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯀꯣꯔꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅꯕ ꯁꯥꯖꯩ ꯑꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯈꯣꯏ ꯀꯤꯔꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯒꯨꯔꯨꯡ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 5ꯅ ꯋꯥꯀꯤꯡ ꯆꯠꯂꯨꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯋꯥꯔꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯍꯪꯂꯨꯕ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯃꯤꯠ ꯇꯥꯡꯒꯁꯅꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯅ ꯑꯩꯈꯣꯏꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯐꯥꯔꯒ ꯇꯧꯍꯟꯕꯅꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯒꯤꯠ ꯅꯝꯗꯣꯏꯖꯥꯠꯅꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯥꯏꯒꯨꯝꯗꯅ ꯕꯤꯅꯣꯏꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯅꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯁꯤ ꯂꯣꯡꯗꯥꯎ ꯅꯠꯇ꯭ꯔꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯅ ꯑꯩꯈꯣꯏꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯥꯞꯁꯟꯕꯗꯒꯤ ꯊꯕꯛku ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯂꯩꯒꯤ ꯂꯥꯏꯁꯪꯐꯝꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦꯗꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯅꯤ
ꯉꯥꯏꯈꯣꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯑꯃꯥꯏꯕꯤ ꯃꯁꯛ ꯐꯖꯕꯤ ꯀꯨꯟꯗꯥꯂꯩꯗ ꯆꯠꯂꯒꯅꯦ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯉꯥꯡ ꯇꯧꯗꯨꯅ ꯑꯁꯣꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯕꯁꯦ ꯑꯩꯗꯤꯅꯦ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯌꯥꯝꯅ ꯂꯥꯎꯏ ꯄꯥꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯇꯧꯔꯝꯗꯁꯨ ꯐꯗꯧꯅꯤ ꯌꯥꯝ ꯆꯣꯞꯄꯦ ꯅꯣꯏꯁꯤ ꯌꯥꯝ ꯆꯣꯞꯄꯦꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯣꯔꯩ ꯅꯪꯒ ꯅꯠꯇ꯭ꯔꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯗ ꯃꯔꯥꯟ ꯊꯪꯁꯤꯟꯅꯗꯨꯅ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯈꯣꯏ ꯃꯉꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯤ ꯃꯈꯣꯏ ꯃꯉꯥꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯅ ꯎꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯥꯜꯂꯨꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯐꯨꯔꯛꯀꯗꯕꯒꯨꯝ ꯆꯩꯔꯛꯀꯗꯕꯒꯨꯝ ꯈꯪꯗꯨꯅꯇ ꯂꯩꯔꯤ ꯃꯈꯣꯏ ꯃꯉꯥꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯑꯁ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯐꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯦꯅ ꯍꯥꯏ ꯑꯗꯨ ꯈꯪꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯃꯥꯏꯁꯟꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯀꯔꯤ ꯅꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯇꯨꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ ꯅꯈꯣꯏꯅ ꯄꯣꯠꯇꯨ ꯍꯨꯔꯥꯜꯂꯨꯔꯒ ꯑꯩꯉꯣꯟꯗ ꯌꯣꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯆꯦꯟꯐꯝ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯣꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯩꯈꯣꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯊꯕꯛ ꯑꯗꯨ ꯁꯤꯖꯤꯟꯅꯍꯟꯕꯅꯦꯅ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏꯅꯦ ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯥꯎꯕꯒꯤ ꯋꯥꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯈꯪꯅ ꯂꯩꯔꯝꯃꯨꯕ ꯅꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯀꯩꯅꯣꯅꯦ ꯑꯁꯤꯁꯨ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤꯅꯦ ꯁꯥꯖꯩ ꯌꯥꯝ ꯄꯥꯏꯔ ꯊꯣꯛꯂꯛꯑꯅꯤ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯅꯣꯏ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯒꯨꯔꯨꯡ ꯏꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯎꯐꯨꯜꯒꯨꯝꯕ ꯈꯔ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯎꯐꯨꯜꯁꯤꯡ ꯑꯗꯨꯅ ꯁꯥꯏꯁꯟꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯉꯥꯎꯅ ꯐꯩꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯍꯟꯒꯗꯧꯔꯤꯕꯅꯤ ꯊꯥ ꯈꯔꯗꯤ ꯃꯈꯣꯏ ꯃꯤꯔꯣꯟ ꯇꯥꯗꯅ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯣꯛꯇꯨꯅ ꯈꯪꯕ꯭ꯔꯥ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯧꯒꯦ ꯈꯪꯒꯅꯤ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯣ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯨꯔꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯅ ꯂꯥꯏꯕꯨꯡꯗꯒꯤ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯄꯤꯔꯨꯕꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯛꯆꯈꯤꯕꯅꯤ ꯃꯍꯥꯛꯅ ꯁꯥꯀꯣꯛ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯈꯣꯏ ꯃꯉꯥꯕꯨ ꯍꯦꯛ ꯎꯕꯒ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯁꯥ ꯁꯟ ꯇꯥꯟꯕꯒꯨꯝ ꯇꯥꯜꯂꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯉꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯆꯤꯡꯅꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯃꯉꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯅꯔꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯈꯣꯏ ꯃꯉꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯅꯕ ꯀꯤꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯕ ꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯀꯅꯥꯗ ꯍꯥꯏꯅꯔꯒ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯆꯥꯅ ꯁꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅꯦ ꯈꯨꯟꯒꯤ ꯁꯦꯂꯨꯡꯕꯗ ꯆꯠꯂꯒꯅꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯨꯔꯁꯤ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯅꯣꯏꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯅꯔꯗꯨꯅ ꯈꯨꯟꯒꯤ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ
ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯦꯂꯨꯡꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯅ ꯏꯄꯨ ꯁꯦꯂꯨꯡꯕꯧ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯪꯉꯤ꯫ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯏꯇꯩꯃ ꯏꯄꯨ ꯁꯦꯂꯨꯡꯕꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯝꯅ ꯄꯣꯏꯔꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯄꯨꯗꯤ ꯆꯥꯛ ꯆꯥꯔꯤꯅꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯣ, ꯑꯩ ꯊꯣꯛꯍꯜꯂꯒꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯁꯦꯂꯨꯡꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯄꯥꯟꯗ ꯅꯍꯥ ꯈꯔ ꯂꯥꯛꯍꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ꯫ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯍꯥ ꯈꯔꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯏ ꯇꯥꯕꯗ ꯁꯦꯂꯨꯡꯕꯗꯣ ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯤ꯫ ꯀꯔꯤ ꯋꯥꯕꯨ ꯂꯩꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯏꯆꯥꯁꯥ ꯏꯁꯨꯁꯥ ꯅꯈꯣꯏꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ? ꯅꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤꯔꯅꯦ? ꯑꯩꯅ ꯎꯈꯤꯒꯨꯝ ꯂꯥꯛꯈꯤꯒꯨꯝ꯫ ꯍꯣꯏ ꯏꯄꯨ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ, ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ꯫ ꯐꯔꯦ ꯂꯩꯔꯝꯃꯨ, ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯂꯨꯡꯕꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯣꯔꯥ ꯑꯃꯒ ꯐꯛ ꯑꯃꯒ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯐꯛ ꯑꯗꯨ ꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯕు ꯐꯝꯍꯜꯂꯤ꯫ ꯃꯣꯔꯥ ꯑꯗꯨꯗꯅ ꯁꯦꯂꯨꯡꯕꯗꯨ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯍꯥꯏꯌꯨ, ꯀꯔꯤ ꯃꯇꯥꯡꯒꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯏꯄꯨ, ꯀꯩꯅꯣꯅꯤꯗ, ꯈꯨꯟꯒꯤ ꯊꯥꯡ ꯃꯥꯡꯈꯤꯕꯗꯣ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯊꯥꯡ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯔꯕ꯭ꯔꯥꯅꯦ? ꯏꯄꯨ, ꯑꯩꯈꯣꯏꯅ ꯂꯧꯒꯦꯅ ꯂꯧꯕ ꯅꯠꯇꯦ, ꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕ ꯃꯁꯥꯗꯣ ꯏꯉꯛꯉꯛꯏ꯫ ꯏꯊꯛ ꯊꯛꯀꯠꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯋꯥꯟꯁꯤꯟꯗꯨꯅ ꯀꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ? ꯍꯥꯏꯌꯨ, ꯋꯥꯗꯣ ꯃꯈꯥ ꯇꯥꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯍꯧꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ? ꯋꯥꯐꯝ ꯑꯗꯨ ꯁꯨꯒꯥꯏꯅ ꯍꯥꯏꯌꯨ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯅ ꯂꯣꯠꯁꯤꯜꯂꯕꯁꯨ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯤ꯫ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯥꯎꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯄꯨ, ꯊꯥꯡꯗꯨ ꯑꯩꯈꯣꯏ ꯃꯉꯥꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯡꯍꯟꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯤꯗꯅ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯆꯠꯄꯅꯤ꯫ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯃꯤꯠ ꯑꯁꯦ ꯇꯥꯡꯍꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏ ꯃꯉꯥꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ? ꯉꯥꯏꯈꯣ, ꯅꯈꯣꯏ ꯃꯉꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯈꯪꯂꯤꯕ? ꯁꯦꯂꯨꯡꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯗꯨꯗ ꯁꯦꯂꯨꯡꯕꯅ ꯋꯥ ꯂꯣꯠꯀꯅꯨ ꯏꯕꯣ꯫ ꯅꯈꯣꯏꯅ ꯋꯥ ꯂꯣꯠꯂꯕꯗꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤ ꯇꯧꯔꯨꯕ? ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡ ꯂꯧꯔꯨꯔꯕ꯭ꯔꯥꯅꯦ? ꯏꯄꯨ, ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯄꯣꯏꯔꯩ, ꯅꯪ ꯉꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯕꯤꯅꯣꯏ, ꯅꯪ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯑꯃꯒ ꯏꯟꯅꯕ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯈꯣꯏꯅ ꯇꯧꯈꯤꯕꯗꯨ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯗ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯂꯩꯁꯥꯕꯤ ꯃꯆꯥꯗ ꯂꯛꯅꯕꯗꯨ ꯉꯥꯏꯔꯦꯅꯦ꯫ ꯏꯄꯨ, ꯑꯩ ꯍꯥꯏꯖꯒꯦꯁꯦ꯫ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤꯗꯤ ꯅꯪ ꯋꯥ ꯀꯌꯥ ꯉꯥꯡꯗꯨꯅ ꯎꯏ, ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯊꯣꯏꯕꯅ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛ ꯆꯥꯅꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯏꯔꯩ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯑꯍꯤꯡꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯌꯦꯡꯂꯨꯕꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯈꯣꯏꯁꯦ ꯃꯤꯠ ꯇꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯠꯇꯨ ꯇꯥꯡꯂꯕꯅꯤꯅ ꯃꯥꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯕ ꯖꯥꯠꯅꯤ꯫
ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯄꯥꯡ ꯊꯣꯔꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯃꯈꯥ ꯇꯥꯎꯅꯦ ꯑꯗꯨꯗꯒꯤꯗꯤ ꯏꯄꯨ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯂꯧꯔꯁꯨ ꯑꯗꯨ ꯂꯧꯗ꯭ꯔꯕꯗꯤ ꯃꯤꯠ ꯇꯥꯡꯍꯟꯒꯅꯤ ꯑꯗꯨꯒ ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯟꯒꯅꯤꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯊꯥꯡ ꯑꯗꯨ ꯀꯔꯝꯕ ꯂꯧꯕ ꯆꯠꯄ ꯑꯗꯨꯗꯒꯤꯗꯤ ꯏꯄꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯥꯏꯕꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯒ ꯊꯥꯡ ꯑꯗꯨ ꯂꯧꯔꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯗ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕꯗꯨ ꯆꯨꯝꯂꯦꯗꯅꯁꯦ ꯉꯥꯏꯈꯣ ꯊꯥꯡ ꯑꯗꯨ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ꯭ꯔꯣ ꯆꯠꯂꯤ ꯏꯄꯨ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯒꯤ ꯃꯌꯨꯝꯗ ꯉꯥꯏꯇ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯁꯥꯎꯏ ꯉꯁꯥꯏꯁꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯟꯒꯅꯤ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯑꯃꯨꯕ ꯈꯨꯕꯝ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯃꯥꯏꯕꯤꯅꯣꯗꯅꯥꯗꯣ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤꯅꯤ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯁꯤ ꯃꯤꯃꯥꯡ ꯊꯣꯛꯂꯦꯗꯅ ꯉꯥꯏꯈꯣ ꯅꯈꯣꯏꯗꯤ ꯑꯃꯥꯏꯕ ꯀꯅꯥ ꯇꯥꯅꯩ ꯑꯇꯩ ꯑꯃꯇ ꯁꯝꯅꯗꯕ꯭ꯔꯣ ꯏꯄꯨ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯆꯔꯝꯃꯤ ꯀꯔꯤ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯌꯥꯎꯔꯦꯅꯦꯀꯣ ꯏꯄꯨ ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯃꯤꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯑꯩꯈꯣꯏꯕꯨ ꯃꯤꯠ ꯇꯥꯡꯍꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗꯨꯗ ꯏꯄꯨ ꯀꯨꯂꯆꯟꯗ꯭ꯔꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯟꯇ꯭ꯔꯁꯦ ꯁꯤꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯎꯏꯅꯦ ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯦ ꯁꯤꯔꯕꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯇꯧꯔꯛꯄ ꯑꯃꯠꯇ ꯆꯪꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯎꯊꯣꯛꯂꯨꯕꯅꯤꯅ ꯀꯌꯥꯗ ꯋꯥꯅꯔꯕ ꯁꯤ ꯌꯥꯎꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯄ ꯉꯝꯃꯔꯣꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯟꯊꯣꯛꯄ ꯂꯥꯏꯔꯤ ꯅꯉꯛ ꯁꯝꯕꯗꯨꯗ ꯊꯧꯔꯤ ꯌꯥꯟꯈꯠꯂꯦ ꯍꯥꯏꯔꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯝꯒꯗꯧꯔꯤꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯜꯂꯤꯕ ꯅꯈꯣꯏ ꯑꯁꯤꯕꯨ ꯈꯨꯟꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯊꯥꯡ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯊꯥꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯀꯔꯤꯗꯤ ꯇꯧꯔꯛꯏ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯣ ꯏꯄꯨ ꯇꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯅꯦ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯏꯟꯅꯔꯛꯂꯤꯕ ꯂꯥꯏꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯅ ꯂꯣꯏꯅꯃꯛ ꯐꯥꯊꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯁꯣꯛꯄ ꯉꯝꯂꯛꯈꯤꯗꯕꯅꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯏꯄꯨ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯠꯆꯔꯨꯔꯕꯅꯤ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯌꯥꯝꯅꯕꯨ ꯁꯥꯎꯍꯧꯏꯗ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡ ꯑꯗꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯗ ꯄꯤꯁꯤꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯁꯥꯀꯣꯛ ꯂꯥꯏ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯐꯨꯔꯦ ꯆꯩꯔꯦꯁꯨ ꯍꯥꯏꯍꯧꯏ ꯀꯔꯤ ꯁꯥꯀꯣꯛ ꯂꯥꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯃꯤꯇꯤꯡ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯕꯨ ꯐꯨꯗꯨꯅ ꯊꯥꯡ ꯑꯗꯨ ꯃꯨꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯌꯦꯡꯂꯨꯕꯗꯒꯤ ꯊꯕꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯅꯈꯣꯏ ꯃꯉꯥꯅꯤ ꯅꯈꯣꯏ ꯃꯉꯥꯕꯨ ꯗꯟꯗꯤ ꯐꯪꯗꯅ ꯈꯛ ꯇꯣꯛꯂꯣꯏ ꯀꯔꯤꯅꯣꯅꯤ ꯏꯄꯨ ꯗꯟꯗꯤ ꯐꯪꯗꯅꯕ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯦ ꯑꯗꯨꯒ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯔꯦꯅꯦ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯀꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯔꯪꯅꯅ ꯈꯨꯝꯃꯤꯗꯅ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ ꯑꯩ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡ ꯃꯅꯥꯛꯇ ꯑꯍꯜꯁꯤꯡ ꯈꯔꯒ ꯂꯩꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯋꯥ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯌꯨ ꯆꯠꯂꯣ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯊꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯤꯕꯅೋ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕु ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯁꯦꯂꯨꯡꯕ ꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯗꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯨꯟꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯗ ꯑꯗꯨꯅꯤꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯥꯗꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯗꯤ ꯍꯤꯡꯕꯩ ꯋꯥ ꯂꯩꯇ꯭ꯔꯦ ꯀꯥꯟꯅꯗꯦ ꯏꯄꯨ ꯁꯦꯂꯨꯡꯕꯗꯅꯦ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯇꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯄꯨꯅ ꯑꯣꯏꯅ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯋꯥ ꯇꯥꯟꯅꯕꯤꯔꯣꯗꯅ ꯍꯥꯏꯔꯨꯔꯁꯤ
ꯑꯁ ꯑꯗꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯁꯦꯂꯨꯡꯒꯨꯝꯕꯒꯤ ꯁꯛꯇꯥꯃꯛꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯣ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯅꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯣꯝꯗ ꯁꯦꯂꯨꯡꯕꯗꯣ ꯂꯥꯏꯕꯨꯡꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯂꯤ ꯃꯈꯣꯏ ꯃꯉꯥꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯍꯥꯏ ꯅꯈꯣꯏꯗꯤ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯕꯗꯨ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯗ ꯄꯥꯎ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕ꯭ꯔꯅꯦ ꯈꯔꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯅꯛꯅꯔꯕꯅꯤꯅ ꯂꯝ ꯇꯦꯟꯁꯤꯟꯅꯕ ꯃꯟꯇ꯭ꯔꯒ ꯄꯥꯏꯔꯕ꯭ꯔꯣ ꯅꯈꯣꯏꯕꯨ ꯏꯄꯨ ꯑꯩꯈꯣꯏ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯤ ꯑꯦ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯄꯥꯎ ꯄꯤꯔꯨꯆꯣꯗꯅ ꯍꯥꯏꯔꯒ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯂꯤꯕ ꯍꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯡ ꯍꯨꯔꯥꯜꯂꯨꯕꯗꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯑꯣ ꯍꯥꯏꯍꯧꯋꯦꯗꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯏꯄꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯂꯅꯦ ꯅꯈꯣꯏꯅ ꯇꯧꯔꯨꯕꯅ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯍꯜꯁꯤꯡꯗꯣ ꯀꯧꯈꯠꯂꯨꯆꯣ ꯃꯥꯏꯛ ꯄꯥꯗꯨꯅ ꯂꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯐꯖꯗꯔꯣꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯁꯤ ꯆꯠꯂꯨ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯔꯨ ꯑꯗꯨꯒ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯂꯥꯏꯕꯨꯡꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯆꯠꯂꯣꯅꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯦ ꯌꯥ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯉꯥꯅ ꯍꯥꯏꯅꯩ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏ ꯇꯧꯕ ꯋꯥꯊꯣꯛꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯦ ꯀꯔꯤꯅꯣꯡꯒꯤ ꯍꯥꯏꯗꯣꯛꯎꯕꯅꯣ ꯍꯦꯛ ꯖꯧꯏꯗ ꯑꯁ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯎꯕꯅꯤꯅꯦ ꯖꯟꯇ꯭ꯔꯁꯤ ꯁꯤꯕꯅꯤꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯔꯛꯄ ꯉꯝꯃꯣꯏ ꯇꯨꯝꯃꯒ ꯂꯩꯊꯣꯛꯑꯝꯗꯧꯅꯤꯅꯦ ꯑꯁ ꯆꯨꯝꯃꯤꯅꯦ ꯖꯟꯇ꯭ꯔꯁꯤ ꯑꯩꯈꯣꯏꯗ ꯁꯤꯔꯤꯕꯅꯤꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯔꯤꯝꯇ ꯇꯧꯔꯛꯄ ꯉꯝꯃꯣꯏꯗꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯄꯨ ꯁꯦꯂꯣꯡꯕꯗ ꯍꯥꯏꯗꯣꯛꯂꯨꯔꯕꯅꯤꯅ ꯏꯄꯨ ꯁꯦꯂꯣꯡꯕꯅ ꯃꯊꯪ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯄꯨ ꯁꯦꯂꯣꯡꯕꯁꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝꯗꯨ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯤꯍꯜꯂꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯍꯥꯏꯗꯅ ꯙꯝꯀꯥ ꯇꯧꯔꯕꯗꯤ ꯃꯥ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯔꯦꯗꯅ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣ ꯃꯥ ꯍꯧꯖꯤꯛ ꯂꯥꯏꯕꯨꯡ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤ ꯑꯗꯨꯗꯩ ꯍꯦꯛꯇ ꯍꯧꯔꯁꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯁ ꯅꯣꯏꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯈꯖꯤꯛꯇꯒꯤꯕ ꯁꯦꯂꯨꯡꯕꯁꯨ ꯑꯃꯨꯛ ꯐꯥꯖꯤꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯩ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯈꯨꯜꯗꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯋꯥꯐꯝ ꯑꯗꯨ ꯈꯨꯟꯒꯤ ꯁꯦꯂꯨꯡꯕꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯂꯨꯕ ꯑꯃ ꯑꯅꯤꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯈꯨꯟꯒꯤ ꯁꯦꯂꯨꯡꯕꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯍꯥꯏꯔꯨꯔꯁꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯈ꯭ꯔꯅꯤ ꯆꯠꯁꯤꯜꯂꯣ ꯑꯩꯈꯣꯏꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯗꯣꯔꯤꯀꯣ ꯑꯩꯔꯤꯕ ꯊꯕꯛꯁꯤꯗꯅꯦ ꯌꯥꯎꯔꯝꯗ꯭ꯔꯁꯨ ꯐꯔꯝꯗꯧꯅꯤ ꯑꯣꯖꯥ ꯁꯣꯏꯔꯕ ꯀꯥꯟꯗꯗꯤꯅꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯂꯥꯎ ꯅꯪ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯗꯥꯏ ꯅꯪ ꯃꯥꯡ ꯊꯪꯉꯨ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯡꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯀꯣꯟꯊꯣꯡ ꯆꯪꯉꯛꯄꯗ ꯃꯈꯣꯏ ꯃꯉꯥꯅ ꯍꯥꯏꯅꯩ ꯀꯔꯤꯒꯨꯝꯕ ꯎꯐꯨꯜꯗꯣ ꯆꯥꯏꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯉꯥꯗꯤ ꯉꯥꯎꯔꯦꯅꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯖꯟꯇ꯭ꯔ ꯌꯥꯎꯔꯤꯁꯤꯗꯤ ꯖꯟꯇ꯭ꯔ ꯁꯤꯔꯤꯕꯅꯤꯅ ꯀꯔꯤꯝ ꯇꯧꯔꯛꯑꯣꯏ ꯍꯥꯏꯒꯨꯝꯗꯅ ꯖꯟꯇ꯭ꯔꯁꯤ ꯁꯤꯔꯤꯕꯅꯤꯅ ꯀꯔꯤꯝ ꯇꯧꯔꯛꯑꯣꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯏꯃꯨꯡꯗ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯏꯅꯦꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯑꯃ ꯂꯩꯕꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯌꯥꯎꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯏꯅꯦ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯨꯟꯒꯤ ꯁꯦꯂꯨꯡꯕꯅ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯑꯃꯥꯏꯕ ꯌꯥꯝ ꯇꯥꯟꯅꯔ ꯃꯥꯜꯂꯦꯗ ꯀꯣꯅꯨꯡꯗꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯌꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯈꯣꯏ ꯃꯉꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯃꯉꯥꯅ ꯁꯦꯂꯨꯡꯕꯗ ꯆꯠꯇꯨꯅ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏ ꯃꯉꯥꯅ ꯆꯠꯂꯒ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯐꯕ ꯑꯉꯥꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯤꯃꯥꯡ ꯊꯣꯛꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ
ꯅꯈꯣꯏ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯗꯨꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯑꯣꯏ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯈꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯊꯥꯡꯗꯨꯕꯨ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯅ ꯍꯨꯔꯥꯟꯕꯤꯔꯤꯗꯨꯕꯣ ꯍꯦ ꯑꯩꯅ ꯀꯗꯥꯏꯗ ꯍꯨꯔꯥꯜꯂꯤ ꯍꯨꯔꯥꯟꯕꯗꯤ ꯅꯈꯣꯏꯅꯅꯤꯅꯦ ꯑꯗꯨ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯜꯂꯨꯆꯣꯗꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯠꯂꯣꯏꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯂꯨꯡꯕꯗ ꯍꯥꯏꯗꯣꯛꯂꯨꯔꯤꯕꯅꯣ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯕ ꯐꯅꯌꯥꯝ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯁꯟ ꯏꯔꯣꯏ ꯇꯥꯟꯕꯒꯨꯝ ꯇꯥꯜꯂꯤꯕꯗꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯈꯤꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯃꯤꯠ ꯇꯥꯡꯍꯟꯒꯅꯤ ꯉꯥꯎꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯗꯒꯤ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯒꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯁꯤꯟꯕꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯊꯕꯛ ꯑꯗꯣ ꯑꯁꯨꯝ ꯃꯥꯏꯊꯤꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠ ꯃꯌꯣꯝ ꯑꯃ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯏ ꯄꯣꯠ ꯃꯌꯣꯝ ꯑꯗꯨ ꯂꯪꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯅꯩ ꯑꯗꯨꯕꯨ ꯄꯣꯠ ꯃꯌꯣꯝ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯍꯦꯛ ꯇꯥꯕꯒ ꯄꯣꯠ ꯃꯌꯣꯝ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯊꯣꯔꯛꯂꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯀꯣꯛ ꯉꯥꯎꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯗꯨꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯥꯀꯣꯛꯂꯥꯏꯗꯒꯤ ꯅꯤꯍꯧꯕ ꯃꯤ ꯋꯥꯟꯊꯅꯅꯕꯒꯤ ꯂꯩꯋꯥ ꯑꯗꯣ ꯇꯦꯝꯕꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯃꯨꯡꯗ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯕꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯇꯨꯅ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯆꯣꯅ ꯇꯤꯜꯂꯔꯤ ꯃꯁꯤꯗꯒꯤ ꯁꯦꯂꯨꯡꯕꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯔꯣꯏ ꯑꯗꯨꯅ ꯃꯌꯦꯞ ꯄꯥꯜꯂꯒ ꯑꯣꯏꯅ ꯂꯥꯎꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯦꯞ ꯄꯥꯟꯈꯠꯂꯛꯂꯤ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯅꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯉꯥ ꯑꯗꯣ ꯀꯧꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯉꯥ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯌꯨꯝꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯥꯌꯦꯞꯇ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨꯁꯨ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯉꯥ ꯂꯥꯛꯂꯒ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯕ ꯑꯗꯨ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯃꯊꯥ ꯈꯪꯍꯧꯕ ꯅꯠꯇꯕꯅꯤꯅ ममिंग पंदुना कौबदी ngamdri masidagi मखोई मंगाना हायरंबा आमाइबी कुंदालै अमदी कुल्लचंद्रगी ममिंग पलंबदगी आमाइबी कुंदालै अमदी कुल्लचंद्रबु कौखतुना वैना इहंग पाहोंग तौरसी हायदुना माये पानुना आमाइबी कुंदालै अमदी कुल्लचंद्रबु लाइबुंगदा लांगनबगीदमक्ता माये पानुना लाउरकई आदमना लाउरकपदु ताबदा आमाइबी कुंदालै पुंगंगई मतौ करमना असुक थुना थबक असि पाइखलकलिबनो माये पांदुना मागे ममिंग करम लाउरकलिबनो हाइबा सिदा महाकसु पुंगंगई मसिदगी महाकना पुंदुना थमलिबा मखोय मंगा अदुगी मनाक्ता संगसेलकलगा मुसिन मुबा लिचै अमा पायरगा लैवा सोंदुना मखोय मंगा अदुदा फुथरई अदुमना फुथरकपा अदुदा वखल मादुदा तादुना लैरिबा मखोय मंगा अदो यामना चैना फंगबगी मवोंगदा फ्रंग फ्रंग चोंगी वादी अमता nganगदी ममित्सु इसेलिबनी आमाइबी कुंदालैना फुरिबदो मखोयगी मसाना वांथदुना तारबसु चैनाति फंगलिबनी लाउबा अमदी मिकप थोप ngamदबगी वानी अदमना मखोय मंगा तो यामना वाना चैना खांगली मसिदगी आमाइबी कुंदालै लोइसिंदुना चत्तबदी याररोय खंदुना महाग मफी मरो लोइसिंदुना लाइबुंग तमना लाक्ले असोमदना कमदौरी कुल्लचंद्रसु लाइबुंगी मफम अदुदा लाक्ननबगी माये पादुना कौरकपदुददी महाकसु तादुना चत्तब याररोय खंदुना लाइबुंग तमना महाकसु मफी लोइसिंदुना लाई ngarang sakok laiga lantheng nakibagi masa ado tap tana wakhibana masa ado thindoklibani aduna mahak yamna sangna chatpati ngamdai khara amuk chat potha tawduna laibung ado yamna wana yoroi
साइकल तोंदुन लाकपा याबनी अदुबु महाग साइकल काकतुना खुनेट ओटपा फावबा ngamdabadagi potha lakliबनी मरमदी साकोक लाई पानबदा महाकी येत थंगबा मकुट खुजिंग अदो लैखाई खिबदगी साइकल की हैंडल पाइबा ngamdabadagi मखोंग लाक्लिबनी अदुमना तौदुना हौजिक्ति अमाइबे कुल्लचंद्र लाइबुंग जरुक्ली अदुगा अमाइबे कुंदालैसु लाइबुंग द चंगक्ली हौजिक्ति लाइबुंग अदुदा मियामद नतना अमाइबे कुल्लचंद्र अमदी अमाइबे कुंदालै मखोय अनिसु सुरबनिना ngasai angang nupa macha mangana hairamliba wafam adugi matangda wa khanaba hori matamadu ta selongbara ibm kundalai aigi inakta makhoi nupa macha manga laklami nupa macha singaduna haibada laibungdagi mangkhriba thangadu makhoina huralaga ibm amaibi kundalai da pi khiyaidana hairi aduna thangadu ibm kundalai gi da leirabadi amukta puthokpirau थांग अदुगी मतेंगना खुल्लसे चाहोंग आहोंग पांजरिबनी करिगुंबा इबीमना थांग अदु पाइसन खिबा तारगति खुल्लसिदा साकोक लाई लंदारक्तुना अवाब अना कयाम नंगदौरिबनी वा अदु ताबदा अमाबी कुंदालैना करिनो इपलसिंगना हाइबिरिबा अदुबो अइना कदाइदगी अंगांगसिंगने कदौरिबनो असुकुइबा मतम मसिबु अइबु करि हाइगेने अदुगी सुमतक्ता अइदि ngarang हांतगी अंगांगनि खुल्लसिदा लाकबा कुइजद्रिबनी अदुगा करमना थांग अदुगी मरमदा खंगदौरिबनो ngaiko ibungo कुल्लचंद्र नंगोंदसु अंगांग नुपा मचा मंगा अदु लाक्लगा मखोइबु मतेंग पांगबियोदना हाइरुइ हाइ अदुगा इबुंगोनसु जंत्र मंगा सिबिखियदना हाइरि कमदौबा अदुना तादा होय सुमि मखोइ नुपा मंगादौ अइगी नाक्ता लाक्लम्मी मखोइना अमाइबी कुंदालैना मखोइबु ममे ताहदुना ngahon paihan tawdore aduna makhoi gi mateng pangdaba yaroi haibadagi khulgi thangadu huranduna amaibi kundalai da pikhre aikhoi gi mateng pangbiyo duna haiba lakcharami maduda aina jantra manga khak saduna makhoi da pikhibani jantra du siriba makhaidi amaibi kundalai na makhoi da posem leiwa mantra kapakpada paloi doribani tawgadabu akanba leiwa mantra di adumak changadoribani adumna aina pikhrbaki tungda makhoise mayumda mu halurabani mathangi nonganbada amu aigida lai aduga aingonda mateng pangbiyodana hairambani aisu hek sauning man khradana angang singaduda nakhoina maram moiraga thangadu amabi kundalaida pikhri amabi kundalaina thangadugi matingna sakok lai kauthoklaga awana kayama tahalakadori nakhoi manga si yamna phattaba angang ni haidana khara chairubadudadi मखोई कीदना मयुम जंगना बादुमक चेना खरबनी आइसु युमदा दुमक लेहौरे मसीगी मतुंग तारकपति आइदि खंगजद्र तादा वा अदु ताबदा अमाबी कुंदलैना करिनो तादना हाइबिदिबेदुबो अइना थांगदुना करि तौदुरिगे थांगदुबु एमोंदा करि कानदौरिगे तौनुदा इबी एमा अमाइबी लोइना खंगिदा थांगदुगी मतेंगना कनाबु लाइबु कौथोकपा करंबा अमाइबदा चैबी चैथेंग पीखिबा करिगिदमक अमाइबा अदुगा येक्नरिबा लोइना खंगिदा सेदुना सुयारोइदबा वाफम अदुबु को हाइदोखरो कैदोरगे वा अदु ताबदा कुंदालै अमाइबा कुल्लचंद्रदा ममि खानाय जिंगई अदुगा करिनु तादना हाइबिरिबदुबो अइबु मतु सोनबिनी खंदुना अदमने हेक्ता किलांग नंबदुदी फरिबरा दुबो अदुमना अमाइबा कुल्लचंद्र अमदी अमाइबा कुंदालै मरियेनरक अदुता सेलोंगना ngaiko ओजा कुल्लचंद्र अमदी इबेम कुंदालैसु हाइथोई सिंथोरेबा मीना ममिंग पनबदा किनरबा अमाइबा अमाइबी ngaktani नखोय अनिना साउनबा येंथिनबगिदमक्ता लेकाय खुल्लसै अवाबदी ताहनबिगनु सेंगना हेक्ता हाइबियु इबेम कुंदालै तासेंगनमक थांगदु इबेमगिद लेबिब्रो करिनो तादवैना असुयामना आइगोंदा गिरिरि तक्तुना हंबिरिबसिबो मखोयनि पमंगा दो कौथोरो अदुगा आइगा वरे सानजगे अदुमना हाइरकपदुता कुल्लचंद्रना नोकरगा मखोय मंगा अदुदी इबेमना फाजनदुना थमखरगा कनाना चतुना मखोय मंगा अदुबु थीगदौरिबनो अदुमना असेंग सुम हाइदोरकपदुता अमाइबे कुंदालै तफम खंगति अमाइबे कुल्लचंद्रदा हेना साउरी मतमदुता सेलुंगबदुना फरे हौजिक्ति मखोय मंगा सु याउद्रबनिना साखी लेतबा वाफम हाइबदो ओइरे अदुना हयेंग नुपा मचा मंगा अदु याउना वा खनरसी अदुगा इबेम कुंदालै
ꯀꯔꯤꯒꯨꯝꯕ ꯊꯥꯡ ꯑꯗꯨ ꯏꯕꯦꯝꯃꯒꯤꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯎ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯏꯄꯟ ꯇꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯊꯥꯡ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤꯗ ꯂꯦꯡꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯁꯀꯣꯛꯂꯥꯏꯕꯨ ꯀꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯇꯦꯝꯁꯤꯡꯅꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯝꯇꯗ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯊꯥꯡ ꯑꯗꯣ ꯑꯩꯒꯤꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯗ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯈꯤꯔꯣꯏ ꯃꯤꯇꯤꯡ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯃꯤꯠꯇꯣ ꯐꯠ ꯂꯩꯁꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤꯅꯨꯡꯗ ꯌꯣꯝꯗꯨꯅ ꯄꯨꯔꯛꯄ ꯃꯌꯨꯝ ꯑꯃ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯧꯊꯣꯛꯇꯨꯅ ꯆꯩꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯎꯐꯨꯜ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯃꯃꯤꯠ ꯑꯗꯣ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯥꯏꯀꯩ ꯇꯔꯥ ꯃꯝꯈ꯭ꯔꯕꯗꯨꯗꯗꯤ ꯃꯌꯥꯝꯗꯣ ꯀꯨꯏꯃꯥ ꯑꯃꯥꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯔꯤꯕꯗꯣ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯆꯪꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯂꯩꯊꯦꯛꯈꯤꯕꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯀꯣꯛꯂꯥꯏꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯃꯆꯤ ꯃꯆꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯕꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯝꯂꯒ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯕꯗꯒꯤ ꯅꯨꯃꯤꯠ ꯎꯔꯝꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯆꯠꯆꯥ ꯀꯌꯥ ꯊꯤꯅ ꯂꯥꯛꯆꯔꯤꯕꯅꯣ ꯌꯦꯡꯉꯨꯗꯨꯅꯁꯦ ꯃꯥꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯁꯨꯝꯍꯠꯇꯨꯅ ꯊꯝꯃꯝꯕ ꯅꯈꯣꯏ ꯈꯔ ꯆꯠꯂꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯀꯗꯕꯅꯤ ꯍꯤꯡꯅ ꯀꯨꯐꯥꯡ ꯆꯟꯗꯨꯅ ꯂꯩꯅꯨꯡꯗ ꯐꯨꯟꯒꯗꯕꯅꯤ ꯆꯠꯂꯨ ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯐꯥꯔꯨꯆꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕꯤꯈꯣ ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯍꯦꯛ ꯐꯥꯔꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯗ ꯉꯥꯎꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥ ꯈꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅꯃꯛ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯀꯣꯛꯂꯥꯏꯕꯨ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯧꯊꯣꯛꯂꯒ ꯊꯥꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯇ ꯁꯀꯣꯛꯂꯥꯏꯅ ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯠꯇꯣꯛꯂꯝꯂꯕꯗꯤ ꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯂꯤꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯜꯂꯝꯂꯕꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯨꯂꯆꯟꯗ꯭ꯔ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈ꯭ꯔꯦꯅꯦꯀꯣ ꯑꯆꯨꯝꯕꯅꯤ ꯇꯥ ꯁꯦꯂꯨꯡꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩ ꯃꯗꯨꯒꯤ ꯃꯣꯂꯣꯝꯅ ꯃꯍꯥꯛꯅ ꯁꯀꯣꯛꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯃꯃꯥꯡ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ ꯇꯧꯒꯗꯕꯨ ꯃꯍꯥꯛꯅ ꯊꯥꯔꯛꯂꯤꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯇꯥꯍꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯊꯥꯔꯛꯈꯤꯕ ꯀꯥꯞꯂꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥꯗ ꯍꯟꯖꯤꯟꯖꯗꯨꯅ ꯍꯟꯅ ꯆꯩꯅꯥ ꯀꯌా ꯐꯪꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯀꯨꯂꯆꯟꯗ꯭ꯔ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯛꯂꯣ ꯅꯪꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯂꯒꯦꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯅꯨꯃꯤꯠꯇꯨ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯈꯨꯠꯇ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯈꯨꯟꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯨꯗ ꯌꯥꯡꯀꯣꯛ ꯑꯃ ꯊꯝꯃꯤ
ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯂꯥꯏꯙꯤ ꯑꯃ ꯃꯍꯥꯛꯅ ꯌꯦꯇꯨꯝꯅ ꯀꯛ ꯊꯤꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯅꯥ ꯄꯤꯕ ꯍꯧꯔꯛꯏ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯈꯜꯂꯤ, ꯑꯣ, ꯃꯁꯤꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤꯗꯅ꯫ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ꯫ ꯑꯩꯅꯗꯤ ꯍꯥꯟꯅ ꯍꯥꯏꯕꯅꯤ, ꯏꯇꯥꯎ ꯍꯦꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯥꯏꯕꯤ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥ ꯊꯥꯖꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯦꯅꯦ ꯁꯥꯏ꯫ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯤ ꯃꯧ ꯅꯍꯥ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤ ꯑꯃꯗ ꯂꯩꯋꯥ ꯇꯧꯁꯟꯕ, ꯄꯣꯠꯁꯦꯝ ꯊꯥꯖꯟꯕ ꯃꯤ ꯑꯃꯕꯨ ꯀꯌꯥꯗ ꯊꯤꯅ ꯂꯛꯅꯔꯤꯕ? ꯐꯩ, ꯑꯩ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯛꯅꯔꯤꯕ ꯃꯤ ꯑꯁꯤꯕꯨꯗꯤ ꯀꯟꯕꯤꯔꯝꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯣ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯇꯨꯝꯅ ꯊꯤꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯂꯤꯕꯗꯣ ꯇꯥꯕꯗ ꯃꯍꯥꯛ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ, ꯉꯥꯏꯈꯣ ꯀꯨꯟꯗꯥꯂꯩ, ꯑꯩ ꯅꯪꯕꯨ ꯅꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯅꯍꯥꯛ ꯑꯩꯒꯤ ꯏꯇꯥꯎ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯄ꯭ꯔꯣ? ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯊꯕꯛ ꯑꯁꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯌꯥꯝꯅꯗꯤ ꯀꯟꯅ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯤ ꯑꯃꯕꯨ ꯑꯗꯨ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯆꯣꯏꯍꯟꯕꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯀꯨꯟꯗꯥꯂꯩ, ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯥꯏꯌꯨ, ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯀꯅꯥꯅ ꯏꯟꯁꯤꯜꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯆꯥꯎꯈꯠꯇꯨꯅ ꯍꯪꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯄꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯐꯠꯇꯕꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯈꯛ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥ ꯑꯇꯣꯝꯕꯤꯅ ꯅꯪꯕꯨ ꯑꯣꯠꯂꯤ ꯅꯩꯔꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯝꯅ ꯃꯥꯡꯍꯜꯂꯕꯗꯤ ꯅꯍꯥꯛꯄꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯅ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ, ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ, ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯍꯥꯛꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜꯗ ꯇꯥꯛꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯁꯥꯐꯣꯡꯂꯛꯂꯤꯕ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯍꯥꯟꯋꯥꯏꯗ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯆꯥꯛꯊꯥꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ, ꯍꯥꯏꯕꯗꯤ ꯁꯥꯀꯣꯛ ꯂꯥꯏ ꯇꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯌꯦꯠ ꯑꯄꯟ ꯀꯌಾ ꯑꯃ ꯄꯤꯔꯛꯀꯗꯧꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ꯫
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯀꯌꯥ ꯊꯥꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯊꯥꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯥꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯆꯥꯗꯥ-ꯅꯧꯗꯥꯗꯤ ꯊꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯛꯀꯗꯕ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯂꯣꯏꯅꯃꯛ ꯃꯊꯪ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯥꯜꯂꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯃꯗꯤ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯑꯃꯗꯤ ꯃꯅꯦꯝꯕ ꯌꯥꯗꯕ ꯃꯃꯧꯁꯤꯡ ꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯊꯥꯖꯟꯕ ꯑꯃꯗꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯏ ꯃꯇꯨꯝ ꯀꯌꯥꯕꯨ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯦꯟ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯟꯕꯤꯔꯕꯗꯤ ꯃꯍꯥꯛꯅ ꯆꯤꯉꯨ ꯊꯥꯡꯖꯤꯡꯕꯨ ꯀꯧꯊꯣꯛꯂꯕꯗꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯉꯨ ꯂꯥꯏ ꯇꯥꯏꯅꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯗꯨ ꯑꯩꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯖꯔꯨꯒꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯋꯥ ꯈꯟꯅꯕꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯁꯦꯂꯨꯡꯕ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ, ꯏꯕꯨꯡꯉꯣꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯀꯟꯅꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯔꯁꯤꯅꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯥꯎꯁꯨꯝꯕꯤ ꯈꯨꯡꯒꯪꯗꯅꯤ꯫ ꯅꯥꯎꯁꯨꯝꯕꯤ ꯈꯨꯡꯒꯪ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗꯅꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯑꯃꯥꯏꯕ ꯁꯣꯔꯥꯂꯦꯟ ꯂꯩꯔꯤꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯨ ꯁꯣꯔꯒꯤ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯔꯥꯛꯄ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯑꯃꯗ ꯃꯍꯥꯛ ꯀꯥꯈꯠꯇꯨꯅ ꯅꯥꯎꯁꯨꯝꯕꯤ ꯈꯨꯡꯒꯪ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯥꯎꯁꯨꯝꯕꯤ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯊꯝꯂꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯃꯈꯣꯏ ꯃꯉꯥꯗ ꯐꯨꯔꯤꯕ ꯂꯤꯆꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯕꯨ ꯐꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯆꯩꯅꯥꯗꯤ ꯐꯪꯂꯤꯕꯅꯤꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯀꯞ ꯊꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯗꯣ ꯄꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯃꯉꯥꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯀꯨꯟꯗꯥꯂꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯇꯧꯔꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯍꯣꯏ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯅꯪꯕꯨ ꯂꯥꯏ ꯁꯥꯟꯅꯕꯤꯅꯤ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯣ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗꯒꯤ ꯊꯥꯡꯁꯥꯡ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯅꯨꯄꯥ ꯃꯉꯥ ꯑꯁꯤꯅ ꯅꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥ ꯃꯉꯥꯗꯨ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯕꯨꯁꯨ ꯗꯔꯥ ꯃꯨꯔꯜꯂꯦꯗꯅ ꯅꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯀꯨꯟꯗꯥꯂꯩ? ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯃꯥꯏ ꯑꯗꯣ ꯅꯨꯄಾ ꯃꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯀꯨꯟꯗꯥꯂꯩꯕꯨ ꯐꯨꯅꯅꯕ ꯇꯧꯔꯛꯄꯗ ꯀꯨꯟꯗꯥꯂꯩꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯍꯦꯝꯕꯗ ꯀꯟꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯟꯊꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯕꯒꯨꯝ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝ ꯃꯁꯥꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯃꯃꯤꯠ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯇꯅꯤ ꯀꯔꯤ ꯑꯃꯠꯇ ꯂꯦꯡ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ
ꯀꯨꯟꯗꯥꯂꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯍꯥꯛ ꯊꯕꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯤꯡꯅ ꯐꯨꯝꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯑꯩꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯋꯥꯕ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯥꯖꯧ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯩꯒꯤ ꯈꯨꯕꯝꯅꯨꯡꯗ ꯂꯩꯔꯕꯅꯤ ꯑꯩꯅ ꯍꯥꯠꯇꯣꯛꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕ ꯋꯥꯍꯟꯅꯤꯡꯕ ꯃꯇꯝꯗ ꯋꯥꯍꯟꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ 5 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯤꯡꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯁꯤꯗꯒꯤ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯨꯟꯗꯥꯂꯩ ꯅꯪ ꯑꯗꯨꯃ ꯇꯧꯒꯅꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯗꯨꯕꯣ ꯀꯨꯟꯗꯥꯂꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩ ꯍꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯣ ꯑꯩꯅ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯁꯥꯀꯧꯂꯥꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯁꯨꯞꯅꯒꯤ ꯇꯝꯕ 5 ꯈꯛꯇꯃꯛ ꯀꯠꯀꯦ ꯍꯥꯏꯈꯤꯕꯅꯤ 6ꯇꯤ ꯍꯥꯏꯈꯤꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯕꯕꯥꯗꯤ ꯀꯔꯤꯝꯇ ꯁꯣꯛꯂꯣꯏꯌꯦ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯄꯤꯔꯛꯂꯕꯗꯤ ꯃꯈꯣꯏ ꯕꯕꯥꯁꯨ ꯀꯠꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯨꯟꯗꯥꯂꯩꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ 5 ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯊꯣꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗꯒꯤ ꯂꯧꯔꯛꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯈꯨꯗꯥꯡ ꯑꯗꯨꯗ ꯂꯦꯟꯊꯠꯂꯤ ꯑꯗꯨꯝꯅ ꯈꯨꯗꯥꯡ ꯑꯗꯨꯗ ꯂꯦꯟꯊꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤꯕ ꯏꯁꯤꯡꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯁꯨꯞꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯍꯦꯝꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗ ꯆꯦꯟꯕꯁꯨ ꯉꯝꯗ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯊꯣꯏꯕꯒꯤ ꯈꯨꯗꯥꯡꯒ ꯂꯦꯟꯊꯠꯇꯨꯅ ꯏ ꯆꯨꯞꯄ ꯑꯗꯣ ꯋꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏ ꯆꯨꯞꯄꯗꯨ ꯇꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯁꯟꯗꯨꯅ ꯊꯝꯂꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯣꯏꯔꯩꯗꯣ ꯉꯁꯥꯏꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯄꯣꯏꯔꯩꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯈꯣꯏ 5ꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯈꯔꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯃꯈꯣꯏ 5ꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯊꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯃꯌꯥꯝꯅ ꯈꯪꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯛꯀꯅꯤ ꯑꯃꯗꯤ ꯐꯨ ꯆꯩꯗꯨꯅ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯀꯤꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯋꯥꯐꯝ ꯑꯁꯦ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ 5 ꯑꯗꯨꯕు ꯊꯃꯥꯏ ꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯖꯒꯥ ꯑꯃꯗ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ 5 ꯑꯗꯨꯕు ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯟꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯅꯥꯎꯁꯨꯝꯕꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯌꯨꯝ ꯊꯤꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯈꯔꯗꯤ ꯀꯥꯎꯔꯦ ꯑꯗꯨꯒ ꯍꯣꯡꯕꯁꯨ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ ꯑꯁꯨꯝꯅ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯊꯣꯡꯒꯥꯜ ꯊꯦꯡꯅꯔꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯊꯣꯡꯒꯥꯜ ꯊꯦꯡꯅꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯗꯤ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯤꯌꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯎꯖꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯩꯃꯥ ꯍꯩ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥꯅꯦ ꯆꯪꯉꯣ
ꯑꯩꯁ ꯅꯪ ꯂꯥꯛꯄꯁꯤꯗꯤ ꯃꯪꯗꯨꯝ ꯈꯟꯈ꯭ꯔꯦ ꯂꯥꯎ 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 ꯑꯁꯨꯝꯅ ꯇꯔꯥꯝ ꯀꯧꯁꯟꯗꯨꯅ ꯂꯩꯔꯤꯕ ꯃꯣꯔꯥꯁꯤꯡ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯍꯩ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯍꯩ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯀꯔꯤ ꯊꯕꯛ ꯊꯧꯒꯥꯏ ꯂꯩꯔꯒꯦꯅꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯁꯥ ꯑꯗꯨꯕꯨ ꯏꯇꯦꯛ ꯇꯦꯛꯄꯒꯨꯝ ꯇꯧꯏꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯁꯨ ꯎꯏ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯣꯖꯥ ꯂꯩꯔꯤ ꯑꯣꯖꯥ ꯑꯩꯁꯤ ꯃꯊꯥꯅ ꯌꯣꯝꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯀꯔꯤ ꯇꯧꯔꯕ ꯅꯠꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯐꯅ ꯌꯥꯝꯅꯗꯤ ꯍꯩꯈ꯭ꯔꯕꯗꯥꯏꯅꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯐꯅ ꯌꯥꯝꯅꯗꯤ ꯍꯩꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯍꯦꯟꯈ꯭ꯔꯦ ꯀꯔꯤ ꯍꯦꯟꯕ ꯍꯥꯏꯌꯨ ꯑꯣꯖꯥ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯁꯥꯀꯣꯛꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯀꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯁꯥꯀꯣꯛꯂꯥꯏ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥ ꯁꯥꯀꯣꯛꯂꯥꯏꯒꯤ ꯄꯥꯏꯒꯗꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯈꯨꯟꯒꯤ ꯂꯩꯕꯨꯡꯗ ꯊꯝꯂꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯃꯥꯏꯕ 18ꯅ ꯀꯜꯂꯕ ꯂꯥꯏ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯑꯉꯥꯡ 5ꯕꯨ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯥꯡ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯄꯤꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯀꯣꯛꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯅ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯉꯔꯥꯡꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯞ ꯇꯥꯅ ꯑꯣꯠꯂꯤꯕꯅꯤ ꯌꯦꯡꯉꯨ ꯈꯨꯠ ꯑꯁꯤꯁꯨ ꯄꯣꯝꯈꯠꯂꯤꯕꯁꯤꯅꯤ ꯉꯔꯥꯡ ꯁꯥꯀꯣꯛꯂꯥꯏꯒ ꯂꯥꯟꯊꯦꯡꯅꯕꯗꯅꯤꯅꯦ ꯑꯣꯖꯥ ꯉꯥꯏꯈꯣ ꯅꯪꯉꯣꯟꯗ ꯀꯣꯔꯤꯒꯤ ꯁꯥꯖꯩ ꯂꯩꯈꯤꯕꯗꯨꯗꯤ ꯑꯣꯖꯥ ꯃꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯄ꯭ꯔꯥꯟ ꯃꯥꯡꯂꯝꯂꯒꯗꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯉꯔꯥꯡ ꯁꯥꯀꯣꯛꯂꯥꯏꯒ ꯂꯥꯟꯊꯦꯡꯅꯕꯗꯅꯤ ꯁꯥꯀꯣꯛꯂꯥꯏ ꯍꯥꯏꯔꯤꯕ ꯈꯣꯌꯨꯝ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯎꯕ ꯈꯣꯌꯨꯝꯅꯤ ꯅꯪꯒꯤ ꯀꯣꯔꯤꯒꯤ ꯁꯥꯖꯩ ꯑꯗꯨꯅ ꯀꯩꯗꯧꯖꯔꯨꯅꯤ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯒꯤ ꯅꯥꯀꯜ ꯂꯥꯛꯆꯔꯤꯕꯁꯤ ꯑꯣꯖꯥꯅ ꯉꯍꯥꯟꯋꯥꯏ ꯇꯥꯛꯄꯤꯈꯤꯕꯗ ꯁꯥꯀꯣꯛꯂꯥꯏꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯨꯜꯂ ꯃꯍꯥꯛꯇꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯅꯠꯇꯅ ꯈꯣꯌꯨꯝ ꯀꯅꯥꯅꯁꯨ ꯉꯥꯛꯄ ꯉꯝꯗꯦ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯃꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯇꯧꯕ ꯍꯩꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯩꯅ ꯁꯨꯝ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯃꯄꯣꯛꯇ ꯄꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯛꯅꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯑꯩꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕꯤꯙꯤ ꯕꯤꯙꯥꯇꯥꯗ ꯑꯁꯝꯅ ꯊꯣꯛꯎ ꯇꯝꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯥꯀꯣꯛꯂꯥꯏꯕꯨ ꯁꯥꯐꯣꯡꯁꯅꯨ ꯍꯥꯏꯗꯨꯅ ꯈꯣꯌꯨꯝ ꯃꯥꯅ ꯇꯝꯈꯤꯕꯗꯨ ꯃꯍꯥꯛ ꯊꯛꯀꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯁꯥꯀꯣꯛꯂꯥꯏꯅ ꯁꯥꯐꯣꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯝꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯠꯅꯅꯕ ꯁꯔꯧꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯑꯍꯤꯡ ꯁꯣꯏꯗꯅ ꯁꯥꯀꯣꯛꯂꯥꯏꯅ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯣꯖꯥ ꯂꯨꯔꯤꯕꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯁꯥꯀꯣꯛꯂꯥꯏ ꯄꯥꯟꯅꯕꯗꯤ ꯑꯔꯥꯏꯕꯅꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯗꯤ ꯃꯤꯀꯨꯞ ꯐꯥꯒꯗꯕ ꯅꯠꯇꯦ ꯇꯧꯒꯗꯕꯨ ꯊꯥꯡꯖꯤꯡꯂꯥꯏ ꯏꯄꯨꯗꯧꯒꯤ ꯆꯥꯛꯊꯥꯛꯇꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯃꯗꯨꯅꯤ ꯂꯨꯔꯤꯕꯁꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯂꯥꯏꯒꯤ ꯆꯥꯛꯊꯥꯛꯇꯤ ꯀꯔꯤ ꯑꯣꯏꯅ ꯇꯝꯒꯅꯤ ꯃꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯂꯒꯅꯤ ꯁꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯒꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯏꯔꯕꯅꯤꯀꯣ ꯁꯨꯝꯗꯧꯔꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯤꯗ ꯆꯥꯗꯅ ꯊꯛꯇꯅ ꯂꯦꯛꯇꯅ ꯂꯩꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯂꯥꯏ ꯑꯃ ꯏꯕꯥꯅꯤ ꯆꯪꯗ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯀꯧꯊꯣꯛꯂꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯑꯁꯤ ꯄꯤꯗꯕ ꯌꯥꯗꯕꯅꯤ ꯆꯥꯛꯊꯥꯛ ꯑꯗꯨ
ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯇꯥꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯣꯀꯣ ꯑꯩꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯗꯤ ꯌꯥꯗꯕꯁꯤꯗ ꯀꯗꯥꯏ ꯅꯪꯒꯤꯁꯤꯗꯤ ꯂꯩꯊꯦꯛꯄꯅꯤꯗꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯂꯩꯔꯝꯃꯣ ꯑꯩ ꯍꯤꯗꯥꯛ ꯑꯃ ꯂꯧꯊꯣꯛꯂꯨꯒꯦꯀꯣ ꯃꯗꯨ ꯇꯩꯔꯒ ꯃꯔꯥꯏꯅ ꯍꯟꯊꯖꯈꯤꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯗꯥꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯍꯤꯗꯥꯛ ꯑꯗꯣ ꯇꯩꯕꯗꯒꯤꯗꯤ ꯈꯔ ꯏꯪꯕꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯅ ꯄꯣꯏꯔꯩ ꯊꯣꯏꯕ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅꯔꯤ ꯃꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯈꯨꯜꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯑꯉꯥꯡꯁꯤꯡꯅꯤ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯒꯦꯒ ꯁꯤꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ ꯍꯦꯃꯗꯣ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯃꯥꯡꯗꯅ ꯃꯃꯤꯠꯇꯃꯛ ꯄꯥꯡꯉꯤ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯉꯁꯤꯗꯤ ꯂꯩꯕꯥꯛꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤꯇꯝ ꯑꯃ ꯁꯥꯔꯤ ꯃꯤꯇꯝ ꯑꯗꯨ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯍꯨꯠꯇꯨꯅ ꯁꯦꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯇꯝ ꯑꯗꯣ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯃꯈꯨꯠ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯉꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤ ꯊꯥꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯃ ꯐꯖꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯡꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯂꯥ ꯂꯥꯇꯣꯟ ꯑꯃ ꯊꯝꯃꯤ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯇꯝ ꯑꯗꯨ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯆꯨꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯀꯣꯛ ꯂꯥꯏꯕꯨ ꯀꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏꯁꯟꯅꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯩ ꯀꯨꯟꯗꯥꯂꯩ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯖꯤꯡꯒ ꯑꯗꯨ ꯀꯧꯈꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯎꯔꯤ ꯑꯗꯨꯝꯅ ꯖꯤꯡꯒ ꯀꯧꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯃꯥꯍꯣꯏ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯔꯞ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗꯣ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯌꯧꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯨꯟꯗꯥꯂꯩꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯆꯕꯦꯠ ꯅꯦꯈꯥꯏꯗꯨꯅ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤ ꯂꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯀꯨꯟꯗꯥꯂꯩꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯗꯥꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯄꯣꯏꯔꯩꯒꯤ ꯃꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯏ ꯀꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯗꯣ ꯀ꯭ꯔꯛ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯨꯟꯗꯥꯂꯩꯗ ꯆꯩꯕ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯀꯟꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯒꯤ ꯃꯌꯥꯝꯕꯅ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯤꯒ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯍꯣꯏ ꯀꯔꯤꯒꯤ ꯆꯠꯄꯅꯣ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯆꯪꯉꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯌꯥꯝꯕꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯏꯔꯩꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯂꯥꯏ ꯑꯗꯣ ꯃꯄꯨꯡ ꯐꯥꯔ ꯃꯥꯜꯂꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒ ꯁꯤꯛꯆꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯥ ꯃꯉꯥꯃꯛ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯀ꯭ꯔꯛ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯁꯣꯝꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥ ꯑꯃꯗꯤ
poiregi mayamba amadi mama makhoi ahum sor phungatuna leimaida bom tuki aduga sor hormang ngamdaduna pharang songduna khangli masidaki di poiregi mapa to yamna wana hawgalaklaga amabi kundalegi manak tamna chinsil laklaga mahakpu phurna pa honari adumna tawrakpaduta amabi kundalaina makutta paisalliba khutumado hena karak tasalai adumna tawrakpaduta poiregi mapagi makhori to kanagumba amana yamna kanna chawkhairapagum chaina phawri aduga mamai mamit musallakli adumna tawrakpaduta poiregi mayambana mahaksu siba tare khanduna manak atwa leiramba nungdum ama khunduna amabi kundalai tamna langi aduma langakpadagi amabi kundalai makokta panbadagi amabi kundalai makutta kanna paisalamba do thadoi aduga khongpham amani halli adumna tawbadagi hauji makhorida karak laksalamba poiregi mapabung amadi mayamba amadi poiregi mama makhoi ahumsu makhorida laksalamba singado khangpha phakri matamaduda poiregi mapana poiregi mamada hai chalo lekai da paupi ru cho masigi amai bise ngasidi lema thagumsi adumna hairaga mahana chensin amaibi kundalegi makut ado phajinduna thammi aduga poiregi mayamba aduna paraprap chensil laktuna makhong phajinduna thammi matamaduda amaibi kundalaina machinda murum lairon khara sonba mu hauri aduma torokpaduta makhong phaduna leiramba poiregi mayamba aduna makhong thadoklaga amaibi kundalegi machillado menchilli lewado sulaktana ba haiduna aduna machin mention badigi amaibi kundalai wa ngang khidri adubu mahak yamna sauna mahapu phajaliba do nathoknabagida makta pharang songli adubu mapangan kallaba poiregi mapa amati poiregi mayambana phajin khibunina karimata lengba ngamdri adumna tawnari ngai somda poiregi mamana laikai mathang kauduna pau pibadagi makhoi mi mayam ama sumapam aduda lakli makhoi yaksulakpada amaibi kundalaina adumna tawramba aduda makhoi mayam pungangai masidagi makhoi khara chensil laktuna amaibi kundalaibu phabado yauri laikai mayam changsil laktuna amaibi kundalaibu makhut makhong punamak thaurina kisinduna thamli aduga mahakpu yumgi sumagdomda puduna lakli miya maduna ngarang langliba do imungda wakhaldi mangdabida mamit pangduna leiriba kundalagi mapuroipa hembana loina maktari bari adubu mahak lawbadi ngamdi mahakna karigumba lawba ngamlabadi aikhoisu imung ngasita lei haiduna lawramba yabani adubu lawba ngamdrabanina mahak lawdri masidiki malikai miya maduna amari kundalaibu sumangda puthuraklaga mahakpu phuba saiba kayama tawri aduga asiguma thabaga si karigidam ka tawribano khulgi thanga tu kraida laikhre haiduna mayamna mahakpu phuba lepti masidagi khulgi pakhang macha naha singaduna mahaki yumase mai thadoksi haiduna lawnarakle matamaduta mayamna thagadabani amari kundalaigi yummai thagadabani haiduna sauraba laikai miyam aduna amari kundalaigi yumado mai thaba horukle adumna mai tharakpaduda manungda leiriba hembadi pakatpana loiri mahakpu hingna mayung aduda aduma wana siragadra khanduna mahak mipaina loiri somda nakal amadana amaibi kundalaidi adumna mahaki yumado mai tharakpaduda mahakti haraubuna loiri manungda mahaki mapuroiba amadi makhoi nupa macha manga ado punduna thalamlibani maramaduna mahakti makhoi taruk sirabadi mahaki sakti ase hengat kadoribani adumna tawduna laikai mayamna yumado mai tharak matamaduda khulgi laibung adugi selingbado lakli mahaga lakpada laikai mayamna yummado mai tharambaduda mahagna yummado mai thaganu yamathuna muthalu haduna laurakli mahana adumna laurakpadegi laikai mayamna karigumba amadi sodina leiramlagani khanduna laikai mayam tawduna chakpa haroklaba yumgi mayado muthatli chakpa harokpada ngairiba oibanina muthatpadi irai lainang amhori matamaduda mayamna selungbada ipu selungba kari tawrobage aikhoina yumasi mai thadokpada kari tawrobage adumna halakpada selungbana ai nakhoi se onthokna panglida amaibi asigi yumda kari leibage haibado yengadabani mahakna lai sanarambagi pochai kaya ama leiramgadoribani madu punamak phagatuna mahakpu mathip chaba chairak pigadabani changu kana imung asida leibage haibado yengkusu chalu aduga leiramba pochai punamak mahaki mamangda paiduna thamgadabani adumna selungbada hairakpaduda makhoi nupa mayam ama imung adu chensalli makhoi chensilakpadati angakpa thodok ado thengnari madodi makhoi na ngasaidagi mangkhre haiduna koithi thiriba makhoi manga ado amaibi kundalaigi yum manung aduta punduna wakhal manglaga targa leiramba amati hembasu mamit mana taru panglaga karimata leng otpa ngamdaba amagum
ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯆꯪꯉꯛꯂꯤꯕ ꯈꯨꯟꯖꯥ ꯄꯥꯈꯪ ꯃꯆꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯊꯥꯡꯇꯣꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯩ ꯑꯗꯨꯒ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯁꯨ ꯋꯥꯈꯜꯗꯤ ꯃꯥꯡꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯐꯗ꯭ꯔꯥꯛ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯝꯕꯗ ꯀꯔꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯃꯆꯤꯟꯗꯤ ꯀꯥꯕꯛ ꯂꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯃꯁꯝ ꯐꯣꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯅꯈꯣꯏ ꯑꯍꯤꯡꯁꯤꯗ ꯑꯣꯏꯔꯛꯈꯤꯁꯅꯨ ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯌꯦꯡꯉꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯅꯈꯣꯏ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯤꯜꯍꯟꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩ ꯀꯨꯟꯗꯥꯂꯩ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯆꯤꯡꯅꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯁꯤꯕꯧ ꯁꯦ ꯀꯔꯤꯁꯨ ꯈꯪꯒꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯃꯉꯥ ꯑꯁꯤ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯨꯕꯗ ꯁꯤꯔꯒꯅꯤꯅꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯏꯁꯟꯈꯤꯕ ꯈꯨꯜꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩ ꯀꯅꯥ ꯂꯩ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯔꯣ ꯈꯥꯏꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯊꯥꯡ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯃꯈꯣꯏ ꯊꯣꯔꯛꯂꯒ ꯊꯥꯡ ꯑꯗꯨꯗꯤ ꯂꯩꯍꯧꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯨꯕꯅ ꯌꯣꯝꯕ ꯃꯌꯣꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯌꯣꯝꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯁꯔꯨꯒꯤ ꯃꯇꯦꯛꯁꯤꯡ ꯃꯥꯡꯕ ꯈꯔꯁꯨ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯗ ꯐꯨꯗꯨꯅ ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯆꯩꯕꯁꯨ ꯂꯦꯞꯇꯦ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯐꯥꯎꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯀꯨꯟꯗꯥꯂꯩꯅ ꯁ꯭ꯋꯥꯏ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯍꯦꯟꯅ ꯁꯥꯎꯅꯈꯠꯂꯛꯂꯤ ꯃꯗꯨꯗꯒꯤ ꯁꯦꯂꯨꯡꯕ ꯑꯗꯨꯅ ꯐꯔꯦ ꯀꯨꯟꯗꯥꯂꯩ ꯅꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯁꯦ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯍꯦꯝꯕꯁꯦ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯃꯌꯥꯝꯅ ꯐꯨꯕꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯁꯨ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯍꯩꯁ ꯀꯔꯤꯅꯣ ꯁꯤꯗꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗ ꯁꯣꯛꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯊꯥꯡꯅ ꯂꯦꯝꯕ ꯅꯠꯇꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯉꯥꯗ ꯌꯦꯡꯂꯝꯕꯗꯣ ꯌꯦꯡꯉꯛꯈꯤꯗ꯭ꯔꯤ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯍꯩ ꯀꯨꯟꯗꯥꯂꯩ ꯍꯥꯏꯌꯨ ꯅꯪꯅ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯩꯗꯧꯔꯨꯈꯤꯒꯦ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯈꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯅꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ ꯉꯥꯏꯈꯣ ꯃꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯉꯥꯡ ꯃꯉꯥ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯕꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛꯅꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕ ꯍꯩꯒꯗꯕꯅꯤ ꯀꯔꯤꯒꯤ ꯍꯩꯇꯕꯁꯨ ꯌꯥꯔꯣꯏ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯕ꯭ꯔꯣꯡ ꯁꯧꯕ ꯇꯦꯛꯁꯤꯗ ꯐꯨꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯗꯥꯂꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯏꯁꯥ ꯈꯪꯖꯗꯦ ꯑꯩꯒꯤ ꯏꯁꯥꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯑꯩ ꯀꯔꯤꯃꯇ ꯈꯪꯗꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯅꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯪ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯅ ꯃꯨꯛꯐꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯊꯪ ꯍꯥꯏꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯅꯤ ꯃꯌꯥꯝ ꯑꯩ ꯍꯦꯛꯇ ꯀꯧꯖꯔꯨꯒꯦ
ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯨꯗꯤ ꯃꯌꯨꯝ ꯐꯖꯅ ꯑꯩꯅ ꯈꯪꯉꯤ ꯌꯥꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯅꯤꯄꯥꯟ ꯅꯤꯄꯥꯟꯗꯒꯤ ꯃꯊꯪ ꯌꯥꯝꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯆꯣꯔꯅ ꯇꯤꯜꯂꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯁꯤꯗ ꯃꯤ ꯉꯔꯪ ꯇꯤꯟꯕꯁꯦ ꯐꯖꯕ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡꯗ ꯄꯨꯔꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯥꯏꯒꯤ ꯋꯥꯌꯦꯜꯁꯨ ꯆꯠꯊꯍꯟꯁꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯜ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯂꯥꯏꯕꯨꯡꯗ ꯄꯨꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯄꯨꯔꯛꯂꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯏꯔꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯄꯨꯗꯨꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯃꯌꯥꯝꯅ ꯐꯨꯗꯨꯅ ꯄꯣꯔꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯀꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯌꯧꯔꯛꯏ ꯌꯨꯝ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡꯗ ꯍꯪꯉꯤ ꯃꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯄꯟꯊꯗꯅ ꯑꯃꯨꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯃꯥꯏꯕ ꯀꯨꯟꯗꯥꯂꯩꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯜꯍꯜꯂꯤꯕꯁꯤꯕꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯂꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯈꯨꯟꯒꯤ ꯃꯤ ꯈꯔꯁꯨ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯠꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯕꯨꯡꯂꯣꯝꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯏꯀꯜ ꯑꯗꯣ ꯂꯥꯏꯕꯨꯡꯂꯣꯝꯗ ꯑꯣꯏꯅ ꯊꯧꯔꯛꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯁꯦꯂꯨꯡꯕꯅ ꯀꯔꯤꯅꯣꯍꯦ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯌꯧꯔꯛꯄ ꯎꯗꯦꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯁꯦꯂꯨꯡꯕꯅ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯌꯧꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯈꯨꯔꯥ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯍꯥꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯆꯠꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯇꯥꯏꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯒꯣꯛ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯁꯥ ꯁꯟꯒꯨꯝ ꯇꯥꯟꯈꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯋꯥ ꯑꯅꯥ ꯄꯤꯕꯗ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯟꯉꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯀꯧꯊꯣꯛꯇꯨꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕꯔꯥ ꯀꯨꯂꯆꯟꯗ꯭ꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ngasi ibani na tawgadoriba thabak asina ibudau thangjingbu kauduna mafam masida wari sanagadabagi natedo hayeng koro nongda aikhoi mahagi makaifam oiriba thangjing chingda chattuna aikhoi na mabu unarugadabani madugidamak aikhoi laksage haiduna mangonda aduk pau pibadani aduna aikhoi na tawgadoriba thabak asina ibudau thangjing lakadabade natti nahaksu tungda khangnabagidamakta yengsiluko aduga hayeng ibudau thangjingbu aikhoigi mateng pangalaba matungda mangonda katkadaba polam chairam khara leiri maduni yamna luribase oza polam singdubu kari kari polam no aikhoi taibang malem pakasidaga leitaba chatlo natragana taibang goiba aikhoinaga kat haidaba natragana kat ngamdaba potsakla ai karigidi katpa ngamdani pot aduna khara wakhibagi wani haibiyo ja kari karamba posakno haige taw hayeng mana aikhoi ge thabak thoram punamak loiraba matamda mahakpu amuk
loishandaba yaroi mahak loishanba matamda jingu mahakna pamjaba hairang lerang kaya katuna athen pot kagadabani madugi marakta sendrang anguba yawgadoribani ne karino takpiribasibu oza sendrang angubasibu tasengnamakki leibro hai karigi leitani laigi oiba sa ngani ne hei kattaba yadaba potlamni aduna hairiba potlamsing ase hanana sin langgadabani adudi oza karigumba amaibi kundalaina sakok laidu thajillaklabadi aikhoigi awafamda tabra halagani oza haloi madu handanaba aina singadoribani farese laiyadu loisinanaba tawrasi adumna hairaduna amaiba sorarelna ibudau thangjingda hayeng korou nong anganbada mahak amadi mahaki satra oiriba lakjage haiduna ibudau thangjingda haijakhre asumna tawduna haujikti makhoisu lai sanabado loisilladuna imung lomda changlai amaiba kulachandradi laitafam khangde khul aduta tahuriba aduga somda tawriba asiga yamna chanadaba haibado oiri mahakti khudakta kauthoklaga hauji khul aduda awaba tahuriba khunja sing amadi amaibi kundalaina mongoda laksakhiba adugi laman khungge khanduna lakhibani adubu amaiba sorarelna hayeng phawba matam thadokhiba asida mahakti khoirang jari adubu mahaki ojana yadrabanina karidi upai leiri adumak oja aduna torakpado ngaiduna yengduna leiba takhi asomdana kamdauri ahingki matam moisallakle matamdu pung 13 baro tasallakle matam adu ta tilamba khunja singadusu khara amadi chana khiba yawrabani matam adu ta amaibi kundalai kana su khanghan uhandana machinda murum sonba haurai adumna mahakna murum sonba he haurakpaga laibung adugi akoibada hauriba chauraba using amati manak nakpada leiriba mising ado karinoma itau tonari using adusu fere haiba makai nungsit kanna silakle aduga manak akolda leiriba mising adusu karigumba hingai manamgumba manammi haiduna makhoi amada amaga wari sanari adumna torokpa aduta selukbana kundalaida phat launai jengai mahakna adumna jenglakpadati amaibi kundalaina machinda murum sonduna leiribado mahakna uri madu ubadak selungbana par sangsillaktuna amaibi kundalaibu tap launa masam paiduna chingkatli aduga kundalai karino nahakna khullasni yadaba thabagasibu hanna tawribasibu hayu nahakna hoji tawgidoribasi karino hayu adumna selungba aduna hairakpaduda leiba mayam punamak amaibi kundalai amadi selungbada loinamak jingnarai aduga kari torobage selungba haiduna mayam mathang changchindarai matam aduta selungbana yengu masigi kundalai haibi amaibisna machinda leiwa murum solaga aikhoibu awafamda tarnaba honaraklibani maduwaina ubadagi waraklibani adumna hairappaduda mayamna kundalaibu aduk yamna phatriba nangti sijakhro haiduna phuba haurai adubu khanghaude mafam maduda sagol thobage makhol tarakle adumna sagol thobage makhol tarakpaduda leiriba mayam aduna kadomdagino haiduna koilei leiduna jingnai adubu sagol tharokpadi uramde matam aduta kundalaina machinda murum tapna solamba laisolado haujikti yamna kanna hauna khak lauduna solai adumna torokpa aduta sagol thobagi makhol takhibado hena naksilakle aduga khanghaudana manak nakpa khunja sing aduda lamduna chaibi chaithing piba harukle mananganda lichai karalaktuna phurakpagi chaina phangbadagi khunja sing ado manangan thektoktuna tharo onduna law khongtuna kapnaba harukle torokliba mawong aduta selungba amadi leiriba miya maduna amabi kundalaida nangna tawribasi karino yamathuna loisellu haiduna chensellaktuna phuba chaiba kayama tawri adumna amabi kundalaida furanabagi chenselakpa amadi phuba tawriba singado khanghaudi kanagumba mana paiduna langbagum mananganda pai aduna furit ado supai paisanduna langthokhibada laibung adugi chepalda jaisanba amadi usingdi jaisanba kaya tawduna makhut tekpa amati khadang kaiba kaya tawduna ihing naing sadare torokliba mawong aduta tiliba miya madudi kina khibana samji khaiduna mayum jongunaba chena khibasu yauri matam aduta selongbana
ꯀꯨꯟꯗꯥꯂꯩ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯗꯨꯅ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯣ ꯐꯥꯖꯤꯜꯂꯒ ꯃꯆꯤꯟ ꯃꯦꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯁꯦꯂꯨꯡꯕꯒꯤ ꯐꯨꯔꯤꯠꯀ ꯄꯥꯅꯅ ꯃꯅꯪꯒꯟꯗ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯌꯥꯝꯅ ꯂꯥꯡꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯝꯅ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯂꯥꯏꯕꯨꯡꯒꯤ ꯌꯨꯡꯂꯤꯕ ꯌꯣꯠꯆꯩ ꯑꯃꯗ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯦꯂꯨꯡꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯁꯣꯛꯎꯕ ꯊꯦꯡꯉꯨꯕ ꯑꯃꯗꯤ ꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯕ ꯄꯥꯏꯗꯨꯅ ꯂꯪꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯀꯤꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯗ ꯂꯝ ꯍꯦꯟꯗꯨꯅ ꯆꯠꯂꯕꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕꯇ ꯅꯠꯇꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯆꯦꯜꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯂꯥꯏꯕꯨꯡꯂꯣꯝꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯣꯟꯅ ꯇꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯑꯩꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯝ ꯍꯦꯟꯗꯨꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯂꯒ ꯉꯕꯣꯡ ꯈꯥꯎꯗ ꯌꯣꯝꯁꯤꯜꯂꯒ ꯇꯨꯔꯦꯟꯗ ꯊꯥꯗꯗꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯁꯑꯣꯡ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯔꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯀꯦ ꯆꯥꯒꯦ ꯇꯧꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯊꯥꯡ ꯑꯃ ꯑꯃꯨꯛ ꯁꯠꯇꯣꯔꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯌꯦꯞꯂꯛꯈꯤꯕ ꯊꯥꯡꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗꯒꯤ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯥꯎꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯥꯎꯆꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯀꯠꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯗ ꯇꯧꯈꯤꯕꯒꯨꯝ ꯅꯥꯎꯆꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯂꯦꯟꯊꯠꯂꯤ ꯃꯗꯨꯗꯒꯤ ꯇꯥꯔꯛꯄ ꯏꯈꯦꯡ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯦ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯥꯎꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯁꯥꯎꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯐꯨꯗꯗꯤ ꯐꯨꯔꯝꯂꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯣ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯗ ꯅꯠꯇꯅ ꯃꯈꯨꯠ ꯃꯈꯣꯡ ꯐꯥꯎꯕ ꯊꯨꯗꯦꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯔꯕ ꯅꯥꯎꯆꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄ ꯈꯨꯟꯖꯥꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯈꯨꯜꯗ ꯑꯐꯥꯎꯕ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯃꯊꯪ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯡꯅꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯊꯪ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯗ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯕ ꯅꯨꯄꯤ ꯃꯈꯩꯁꯨ ꯃꯍꯥꯛꯅ ꯁꯥꯀꯣꯛꯂꯥꯏꯗ ꯏꯟꯁꯤꯟꯗꯨꯅ ꯁꯥꯀꯣꯛꯂꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯞ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯄꯥꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯜꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯂꯥꯛꯇꯨꯅ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯥꯏꯗ ꯄꯥꯟꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯀꯤꯅꯔꯤ
ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥ ꯂꯩꯅ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯂꯩꯋꯥ ꯁꯣꯟꯕ ꯉꯝꯗꯅꯕ ꯃꯆꯤꯟ ꯑꯗꯣ ꯃꯌꯥꯝꯅ ꯃꯦꯟꯖꯜꯂꯤ, ꯃꯈꯨꯠ ꯄꯨꯟꯖꯜꯂꯤ, ꯃꯈꯣꯡ ꯄꯨꯟꯖꯜꯂꯤ, ꯑꯗꯨꯒ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯂꯥꯛꯄ ꯐꯥꯎꯕ ꯉꯥꯏꯅꯅꯕ ꯊꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯁꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯆꯤꯟꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯥꯀꯣꯛꯂꯥꯏꯗ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯤ, ꯑꯗꯨꯕꯨ ꯀꯅꯥꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯅ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯊꯋꯥꯏꯃꯛꯇꯤ ꯃꯥꯡꯗꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯗꯅ ꯁꯝꯁꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯂꯪꯅ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯏ꯫ ꯃꯉꯥꯜ ꯑꯗꯣ ꯐꯥꯎꯗꯣꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯉꯥꯜ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯃꯉꯥꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯕꯨꯗꯤ ꯎꯕ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩ ꯈꯛꯇꯅ ꯎꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯗꯣꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯕ ꯂꯪꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯒ ꯄꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯝꯅꯔꯛꯄ ꯑꯃꯗꯤ ꯂꯥꯟꯊꯦꯡꯅꯔꯛꯄꯒꯤ ꯃꯈꯣꯜꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯍꯧꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯎꯁꯤꯡ ꯑꯗꯣ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯀꯤꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯥꯀꯣꯛꯂꯥꯏꯒꯤ ꯃꯄꯥꯡꯒꯜ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯂꯥꯏ ꯑꯃ ꯑꯣꯏꯕꯅ ꯊꯣꯔꯛꯂꯤꯕ ꯎꯃꯪ ꯂꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯂꯪꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯤꯟꯕꯗꯒꯤ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯎꯃꯪ ꯂꯥꯏ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯎꯃꯪ ꯂꯥꯏ ꯐꯥꯎꯕꯅ ꯇꯥꯏꯅꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯃꯥꯏꯕꯩ ꯀꯨꯟꯗꯥꯂꯩꯗꯤ ꯁꯣꯝꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯍꯧꯖꯤꯛꯇꯤ ꯈꯨꯌꯨꯝ ꯂꯥꯏ ꯐꯥꯎꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯁꯥꯀꯣꯛꯂꯥꯏ ꯑꯩꯒꯤ ꯑꯣꯏꯔꯤ꯫ ꯈꯪꯒꯅꯤ, ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯥꯔꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯝꯕ ꯃꯩꯈꯨ ꯑꯃꯨꯕꯒꯤ ꯂꯩꯆꯤꯜ ꯑꯗꯨꯁꯨ ꯇꯞꯅ ꯄꯥꯊꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯍꯥꯡ ꯍꯥꯡꯂꯤ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯣꯡꯕꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯑꯁꯨꯃꯛ ꯊꯝꯂꯝꯂꯁꯤ ꯁꯤꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯎꯈꯣꯡ ꯑꯗꯨꯗ ꯄꯨꯜꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ 5 ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯆꯪꯂꯨꯕ ꯊꯦꯡꯅꯔꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯀꯧꯔꯨꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯏꯕꯨꯡ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯌꯨꯝ ꯌꯧꯅꯕꯗꯤ ꯆꯠꯄ ꯅꯠꯇꯦ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯐꯝꯗꯨꯅ ꯃꯈꯣꯏ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯀꯤꯅꯕꯗꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯁꯥꯀꯣꯛꯂꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫
ꯃꯗꯨꯗ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯂꯐꯨꯁꯤꯡ ꯑꯃꯗꯤ ꯆꯨꯁꯤꯡ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯅꯩꯈꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯂꯝꯂꯦꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯌꯥꯔꯦꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯩꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯀꯣꯟꯅꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯃꯥꯏꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯥꯀꯣꯛꯂꯩ ꯑꯗꯨꯅꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯗꯁꯥ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞꯇ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯥꯀꯣꯛꯂꯩ ꯑꯗꯨꯅ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯒꯗ꯭ꯔꯛ ꯒꯗ꯭ꯔꯛ ꯊꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯑꯩ ꯀꯔꯤ ꯇꯧꯔꯕꯒꯤꯅꯦꯍꯦ ꯑꯣꯖꯥ ꯌꯦꯡꯉꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯁꯥꯀꯣꯛꯂꯩ ꯂꯥꯛꯄꯒꯤ ꯁꯥꯎꯝꯅꯤ ꯑꯣꯖꯥꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯝꯗꯧꯅ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯩ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯅꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅꯁꯨ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯃꯍꯥꯛꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯑꯅꯤꯅ ꯃꯄꯥꯟꯂꯥꯡꯗ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯁꯥꯀꯣꯛꯂꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯇꯧꯕ ꯉꯝꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯎꯃꯪ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯗ ꯃꯤꯀꯨꯞ ꯐꯥꯒꯗꯕ ꯅꯠꯇ꯭ꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯍꯤꯡꯈꯣꯜ ꯃꯇꯣꯟꯂꯣꯝꯗ ꯐꯔꯞ ꯆꯠꯈꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯑꯃꯥꯏꯕ ꯑꯅꯤꯗꯨꯒꯤ ꯂꯣꯔꯦꯟ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯝꯅ ꯁꯥꯀꯣꯛꯂꯩꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯣ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗ ꯍꯨꯝ ꯍꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯈꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯣ ꯁꯥꯀꯣꯛꯂꯩ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯁꯒꯣꯜꯅꯆꯤꯡꯕꯗꯁꯨ ꯂꯣꯏꯅꯃꯛ ꯆꯣꯡꯂꯤ ꯑꯗꯨꯝꯅ ꯆꯣꯡꯕꯗꯒꯤꯗꯤ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯁꯒꯣꯜ ꯈꯨꯃꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯒ ꯂꯩꯃꯥꯏꯗꯒꯤ ꯇꯥꯒꯦ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯁꯥꯀꯣꯛꯂꯩꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯝꯕ ꯁꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯀꯣꯛꯂꯩ ꯑꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯍꯦꯟꯅ ꯉꯥꯡꯈꯠꯂꯛꯂꯤ ꯉꯥꯡꯕꯗ ꯅꯠꯇꯅ ꯃꯩꯔꯤ ꯀꯥꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃꯅ ꯋꯪ ꯋꯪ ꯀꯥꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯑꯗꯨꯗ ꯁꯥꯡꯂꯕ ꯃꯆꯤ ꯑꯃ ꯊꯤꯟꯗꯣꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯁꯣꯔꯥꯔꯦꯜꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯃꯅꯥꯛꯇ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯏꯀꯣꯏ ꯀꯣꯏꯅ ꯖꯒꯣꯔ ꯑꯃ ꯌꯦꯛꯂꯤ ꯖꯒꯣꯔ ꯑꯗꯨꯒꯤ ꯃꯇꯥꯏꯁꯤꯡꯗ ꯃꯍꯥꯛꯅ ꯄꯇꯨꯝ ꯈꯔ ꯁꯦꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯀꯣꯛꯂꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯦꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯄꯇꯨꯝꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯈꯨꯗꯣꯝꯕꯤ ꯑꯃꯗꯤ ꯈꯨꯌꯥꯏꯅ ꯊꯦꯡꯕꯗ ꯄꯇꯨꯝꯁꯤꯡ ꯑꯗꯣ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯇꯥꯁꯤꯡ ꯑꯣꯜꯂꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯥꯀꯣꯛꯂꯩ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ
masek mangal amaga loina paisilakliba ta olaba patumsing ado sakok lai aduna pariba thauraba matik mangal leiraba thangsang aduna amamam toina khai khaiduna kakthari adumna amaiba sorarelna kapsilakpa patumsing ado ngakpada sakok lai ado masa ado sokthaba hawrakli somda amaiba sorarel su ahal batamga oibaga mahaksu ta singado hanjin langbadu da mahaksu watharaklabani amaiba sorarel gi mahayadu ubada amaiba kulachandra maya kaba makhai jengli aduga aina mahi tamluriba oza se asuki mati hai khanglakpada mahak mathamoida chauthokpa phaujari masidiki mahaksu mahaki oza amaiba sorarel gi mating pangge haiduna mahakna mayumdagi porakhiba thangja taret ado lokhorakli aduga mahaksu lewa mantra sonduna thangja taret ado sakok lai aduda langsilai adumna torok aduda sakok lai gi masada thangsing aduna panba amati khetna singba kaya ma tawri sakok lai gi masado thang suri aduna panbada phawdoktuna chatli lakliba adudi amuba maikhuni aduna thang aduna thinduna leiba yawanati tawgadabu thang aduna masada thengba pankhiba adunati yamna kallaba chaina khon phanglibani masidagiti sawuna mai hauraba sakok laido amadagi ani onthorakli aduga thorokliba mahaki mami oiriba sakok lai adudi asuki matik wang saukhri yengbada angakpaki masakni mahana thauriba sakot adudi mayadagi amuba maikhu su kamli adumna kamthorakpa maikhu sing aduna hingkholgi mana masingda yaibada hingkholgi mana masing ado khuithaduna pakthaduna leikhi madu ubada amaiba sorarelna karinu tawriba sidi asigumba sidi amukta udri mahakti paraloi torokadore karigumba mahana sauduna paraloi ge saktam loroklabadi amaiba khoinina ngakpa kedunung ngamloi maramaduna hayeng ibudau thangjingda haijaduna mahaka taina halagi ngasigidi amaiba makhoi anina tawduna sakok laida changjarage khanduna mahana thajin khiba patum singado loina mu hanjanduna mafam sana chana thamkhri masidagidi amaiba kulachandra mahakna murum karigumba khara haibadagidi amaiba kulachandra su mahakna kapthokhiba sori singado loina mak hanjal halaktuna mahaki manakta thamlari adumna magi kholai hanjin khiba adu da sakok lai ado ingakna amaiba ani adu da yengduna lei matam adu ta amaiba ani duna tabiyu sakok lai nahakna aikhoibu maikhiba piba ngam baibase taraiba thabakni tawgadabu nahakti khoyum laini aduga aikhoina namu taibang mini aikhoibu nangna maithiba pirabadi nahake karisu kanaba phangloi mami tangba makhong makhut jawdraba mioi yamaga langthengnabaga chat managadoribani aduna nangi natik na thauna phudoktuna hayeng korau numita nangi sanaba lamba aina pirakani lamba aduga nanga langthengna jaro karigumba nahakna ngamlabadi amaiba khoi ani nangi nakha ponduna punsi chupa nangi damakta leigani aikhoi ani gi thawai mirelna hek leiriba makhaidi nangi damakta punsi ase kathokadoribani maramaduna ngasigidi nahak hallo hayeng pungphom masimaktada nahak lau aduga nahaki matik chaba lamba aikhoi ani na piraragi matam madu phawbudi nahak aikhoi ga unakhirisi adumna amaiba sorel aduna hairakpadu ta sakok lai aduna kaya natik na thauna laikhidriba amaibano adubu nakhoi gi natik na thauna na hayasi ubada aihaksu paima khaina piribani phare ngasigi lanpham masida nakhoi ani na maithi rabani na tangjana mai khujarabani na aingonda khuru leipak tana kunduna nakok leibak thengna khoirum jaduna aingonda punem jau natrabadi nakhoi ani boina khak ngak piroi aduga amaibi kundalagi ya thangdari amaiba kulachandra nahakpu masam paiduna chingla u haiduna aingonda ya thang torokpani mahak aiga yanakhibagi matungina nahakpu waina nasam paiduna singduna puba tabani wahai adu tabada amaiba sorarelna tabiyu sakok lai matik mangal leiraba khoyum matik akanbawo nahana aigi sebok ahan noiraba amaiba kulachandrabu puduna chakkhraga aina karamna yengduna leigani amaibi kundalida so hayu hayeng korong no ngasida aiga matik chaba lamba ama pirani haihowi haidana karigumba lamba adubu ngamjarabadi amaibi kundalai amadi sakok lai oiriba khoyum nahake nakhada
ꯑꯃꯥꯏꯕ ꯑꯅꯤꯅ ꯂꯩꯒꯅꯤꯗꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯍꯟꯋꯥꯏꯈ꯭ꯔꯣ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯗ ꯇꯝꯂꯨꯔꯣ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯗ ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯍꯜꯂꯨ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯁꯥꯀꯣꯛꯂꯥꯏꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯅꯦꯅꯥ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯣꯔꯥꯂꯦꯟꯅ ꯍꯥꯏ ꯇꯥꯔꯤꯕꯔꯥ ꯀꯨꯂꯆꯟꯗ꯭ꯔ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯁꯥꯀꯣꯛꯂꯥꯏ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯅ ꯁꯥꯎꯔꯕꯗꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ ꯑꯗꯨꯒ ꯑꯃꯗꯒꯤ ꯑꯅꯤ ꯑꯣꯜꯂꯛꯂꯤꯕꯗꯨ ꯎꯔꯦꯗꯅ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯄꯥꯟꯅꯕ ꯍꯥꯏꯕꯁꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯌꯧꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯄꯨꯅꯦꯝꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯨꯁꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯣꯔꯥꯔꯦꯜ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯁꯥꯀꯣꯛꯂꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ